Good morning, ma'am. Ngasi khabar hawrse ko. Khabar se ayukta di dum tawsarake adubu aidi exact matamdo tawba ngamdre ko. Ayukta di dum tawrakani. Ahamba headline news ta akhoi parliament mifamda ko Jaishankar na akhoi kano tawgibaki Middle East ta leiriba war sigi matangda phongdokibagi leire ko. Se Middle East ta akhoi hujik se war kana tawrisigi magi kano haitare. ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯁ꯭ꯇꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯖयशंकरꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯦꯐꯇꯤ ꯑꯣꯐ ꯏꯟꯗꯤꯌꯟꯁ ꯀꯣ ꯏꯟꯗꯤꯌꯟꯁ ꯑꯗꯨꯒ ꯃꯊꯪꯗ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤ ꯍꯥꯏꯗꯤ ꯁꯦꯐꯇꯤ ꯑꯣꯐ ꯏꯟꯗꯤꯌꯟꯁ ꯍꯥꯏꯁꯦ ꯏꯟꯗꯤꯌꯟ ꯗꯥꯏꯁꯄꯣꯔꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯁꯦ 9 ꯃꯤꯂꯤꯌꯟꯅꯤꯕꯀꯣ 9 ꯃꯤꯂꯤꯌꯟ ꯍꯦꯟꯅ ꯂꯩꯌꯦꯕ ꯏꯟꯗꯤꯌꯟꯁ ꯍꯥꯏꯇꯥꯔꯦꯀꯣ 9 ꯃꯤꯂꯤꯌꯟ ꯏꯟꯗꯤꯌꯟꯁ ꯍꯦꯟꯅ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯃꯤꯗꯜ ꯏꯁꯇ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔ ꯊꯣꯛꯏꯕ ꯃꯐꯝꯁꯤꯗꯗꯤ 67,000 ꯀꯣ 67,000 ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜꯁꯦ ꯁꯤꯁꯦ ꯂꯩꯔꯤꯕ ꯏꯔꯥꯟ ꯀꯣ ꯏꯔꯥꯟ ꯑꯗꯨꯗ ꯃꯣꯏꯁꯦ ꯏꯚꯥꯀꯨꯋꯦꯠ ꯇꯧꯅꯕ ꯏꯚꯥꯀꯨꯋꯦꯁꯟ ꯄ꯭ꯂꯥꯟ ꯀꯟꯅ ꯇꯧꯔꯤꯁꯤꯅꯦꯕꯀꯣ ꯍꯥꯏꯔꯤꯁꯦꯀꯣ ꯖयशंकरꯅ ꯍꯥꯏꯁꯦ ꯑꯦꯟ ꯑꯣꯜꯁꯣ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ इनर्जी सिक्योरिटी हाइतारेको इनर्जी सिक्योरिटी गिसु मा प्लान तौरी हारिको इनर्जी सिक्योरिटी को अदुगिसु प्लान तौरी हारि अदगी इरान कदौगे हारकांदा 3 नेवल शिप हाइतारेको 3 नेवल शिप डॉक तौनबा इन रिक्वेस्ट तौरे को अदुबु नेवल शिप तुदा अमना काइग्रे IRIS देना दुना काइग्रे अदुगा IRIS 11 सिना हुजिक कोचीदा लेरिको अदुदुमसु पैखागी ओइना खंजंबा याय अदगी सिसिने मा फोंदोक्रेसको अदुदुगा opposition leader नमु करि हागे हारकांदा पार्लियामेंट डिबेट अमखक्तंग हाइदि इकोनॉमिक डिवास्टेशन फिल करि करागी ममन वेस्ट एशिया की क्राइसिस है फिल करी करागी ममन हेंकलेबा LPG की ममन हेंकलेबा मसिसे डिबेट अमा तौनसेना कन्ना प्रोटेस्ट तौइको हाइदि कनोना opposition party ना अदो पैखागी ओइनादि अखोइना खंगदिसे GK की फेक अमदको SSC की GK की फेक अमदा अखोइना खंगबा याबसे कना हारकांदा चही 57 year old को कोइगी Ayatollah Khamenei सिग्रबा मतुंगदा मागी मचानुपा Ayatollah Mustafa Khamenei को Ali Khamenei की मचानुपा ओइदोइनिको अदुदो मसिसिना थर्ड सुप्रीम लीडर ओइरेबको सुप्रीम लीडर थर्ड सुप्रीम लीडर अदुदुगा मासे कइनोसु ओइरनिको IRGC की मकोकसु ओइरनि माना को अदुदुगा IRGC प्लस मसागी नाम आगिबदो exist of resistance ai haiger ko like Hezbollah ko Hamas ko adagi Houthis ko kangu singse exist of resistance nen haiger ko aduga pullaga moise मागी लीडर खनगरे को Ayatollah Mustafa Khamenei को ममिंग से मपा Ayatollah Ali Khamenei शेलिबको अदुदुमसु खंगसन यारनि एग्जाम की पॉइंट ओइनको नेक्स्ट न्यूज ता वेस्ट एशिया स्पीकर रिबा हुजिक opposition na demand तौरिसे हुजिक से कदौगे हारकांदा लोक सभादा वेस्ट एशिया की को
ꯑꯗꯒꯤ ꯁ꯭ꯄꯤꯀꯔ ꯔꯤꯃꯨꯚ ꯇꯧꯅꯕ ꯀꯣ ꯁ꯭ꯄꯤꯀꯔ ꯔꯤꯃꯨꯚ ꯇꯧꯅꯕꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟꯗꯨꯁꯨ ꯍꯥꯏꯗꯤ ꯊꯥꯡꯒꯠꯈ꯭ꯔꯕꯅꯤꯀꯣ ꯁ꯭ꯄꯤꯀꯔ ꯔꯤꯃꯨꯚ ꯇꯧꯅꯕꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯑꯗꯨꯁꯨ ꯊꯥꯡꯒꯠꯂꯤꯅꯤ ꯑꯗꯨꯒꯤ ꯁ꯭ꯄꯤꯀꯔ ꯔꯤꯃꯨꯚ ꯇꯧꯕꯩꯗꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦ ꯃꯣꯏ ꯍꯥꯏꯗꯤ ꯚꯣꯠ ꯇꯧꯅꯗꯣꯏꯅꯤꯀꯣ ꯑꯗꯨ ꯔꯤꯃꯨꯚ ꯇꯧꯕꯗꯤ ꯉꯝꯗꯤ ꯉꯝꯃꯣꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ BJPꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯅꯤꯅ ꯃꯣꯏꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕꯅꯤꯅ ꯕꯠ ꯇꯧꯕꯇꯕꯨ ꯑꯗꯨ ꯊꯥꯡꯒꯠꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯀꯔꯤ ꯀꯔꯥꯗꯨꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯃꯃꯥꯡꯗ ꯑꯩ ꯅꯩꯅꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯟꯕ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯦꯀꯣ ꯅ꯭ꯌꯨꯁꯇꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ ꯅꯦꯛꯁꯇ ꯀꯔꯤ ꯏꯟꯗꯤꯒꯣꯒꯤ ꯐ꯭ꯂꯥꯏꯠ ꯑꯃ UKꯗ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯥꯏꯕ ꯌꯥꯗꯕꯤꯗ ꯍꯜꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯏꯕ ꯌꯥꯗꯕꯤꯗ ꯍꯜꯂꯛꯈꯤꯕ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯄꯥꯏꯔꯨꯔꯒ ꯌꯧꯔꯨꯔꯒ ꯄꯨꯡ 14ꯃꯨꯛ ꯄꯥꯏꯔꯨꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯗꯅ ꯍꯥꯏꯗꯤ ꯆꯠꯄ ꯌꯥꯗꯗꯅ ꯍꯜꯂꯛꯈꯤꯕ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯒꯤꯅꯤꯀꯣ ꯑꯗꯨꯗꯩꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ 11 countries ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯦꯚꯤꯌꯦꯁꯟ ꯁꯦꯐꯇꯤ ꯑꯦꯖꯦꯟꯁꯤ ꯍꯥꯏꯅ ꯑꯃ ꯂꯩꯀꯣ ꯁꯤꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ 11 countries ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ 11 countriesꯇꯗꯤ ꯄꯥꯏꯕ ꯌꯥꯗꯕ ꯍꯥꯏꯅ ꯀꯩꯅꯣ ꯂꯥꯎꯊꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯀꯣ ꯋꯦꯁ ꯑꯦꯁꯤꯌꯥ ꯀꯣ ꯑꯗꯨꯗ ꯄꯥꯏꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯐ꯭रिꯀꯥꯔꯣꯝꯗ ꯄꯥꯏꯅꯕꯒꯤ ꯃꯥꯒꯤ ꯔꯤꯔꯥꯎꯠ ꯇꯧꯋꯦꯕꯀꯣ ꯑꯐ꯭ꯔꯤꯀꯥꯔꯣꯝꯗ ꯄꯥꯏꯅꯕꯒꯤ ꯀꯣ ꯍꯥꯟꯅ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤ ꯍꯥꯟꯅ ꯆꯪꯉꯝꯕꯁꯦ 8 hours ꯆꯪꯉꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯏꯟꯗꯤꯌꯥꯗꯒꯤꯅ ꯃꯦꯟꯆꯦꯁꯇꯔ ꯗꯦꯜꯂꯤꯗꯒꯤꯅ ꯃꯦꯟꯆꯦꯁꯇꯔꯐꯥꯎ ꯆꯠꯄꯁꯦ ꯅꯠꯇꯦ ꯐꯣꯔꯁ ꯇꯨ ꯔꯤꯇꯔꯟ ꯍꯥꯏꯕꯀꯣ ꯄꯨꯡ 14 ꯄꯥꯏꯔꯨꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯗꯥꯏꯔꯦꯛ ꯆꯠꯄꯁꯦ ꯀꯌꯥꯝ ꯆꯪꯕꯅꯣꯗꯤ ꯑꯩ ꯅꯤꯡꯁꯤꯡꯉꯝꯗ꯭ꯔꯦ 14 hours 8 hours ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯥꯏꯔꯨꯔꯀꯥꯟꯗ ꯍꯥꯏꯗꯤ ꯇꯥꯐꯝ ꯂꯩꯇꯗꯅ ꯀꯩꯅꯣꯗꯅ ꯍꯜꯂꯛꯄꯅꯤꯀꯣ ꯑꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯁꯤꯗꯩꯁꯤꯗ इरिट्रिया हाइसे कइनो इरिट्रिया हाइसे मफमनिको हाइदि हॉर्न ऑफ अफ्रीका दनिको हॉर्न ऑफ अफ्रीका खंगेको सिसे हॉर्न ऑफ अफ्रीका अखोइगे अफ्रीकागे सुमाइना सि साउदी अरेबिया सिदा लेग्रनी अदगी सि पर्शियन गल्फ करिका हुजि वार थोनाइदो लेग्रनी अदुगा सिदा सुमाइना तौरगा अफ्रीकागी सुमाइना अमा लेइदनको अदुगी सिगी हॉर्न से हॉर्न ऑफ अफ्रीका सिसे इरिट्रिया कौएबको सिदा लेरिसे सुदान इथियोपिया को जिबौती को मोइजिंगसे लै अदुगा कदौगे हारकांदा मसीसे फावरगनेबा अखोइगी फ्लाइट से हुजि चटलिबा फ्लाइट से सिसु हाइदि सिदैस्ता चटपदा याद्रबनिना सिदैस्ता ओइना फावरगा चटले हाइबको अदुदनिको मा हाइनिंगिसे अदो लो लेबा सिदैस्ता फावरगा चटपगिसे लो लेबा हाइबदि अखोइगी इंटरनेशनल लो हाइतारेको एविएशन की इंटरनेशनल लो की मतुंग इना कदौगे हारकांदा को इंटरनेशनल लो लेबा अखोइगी फ्रीडम अखोइगी फास्ट फ्रीडम ऑफ द ईयर है को फास्ट फ्रीडम ऑफ द ईयर ना इंटरनेशनल लॉ ऑफ ले फास्ट फ्रीडम ऑफ ईयर है को सिसे करम्बा कनोगी मखादा लाके हारगदि 1944 चिकागो कन्वेंशन अदुगी मखादगी कमर्शियल फ्लाइट सिंगसे मा हाइसे कइनो हारकांदा एयरलाइन खुदिमक से मसीसे
ꯍꯥꯏꯗꯤ ꯇꯦꯔꯤꯇꯣꯔꯤ ꯑꯦꯅꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯋꯤꯗꯥꯎꯠ ꯂꯦꯟꯗꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯦꯟ ꯇꯧꯕꯗꯤ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯊꯛꯇ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯁꯤꯁꯤꯅ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯐ꯭रीडम ꯂꯩꯖꯩ ꯍꯥꯏꯕꯀꯣ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯊꯛꯇ ꯄꯥꯏꯕꯒꯤ ꯐ꯭रीडम ꯂꯩꯖꯩꯕ ꯍꯥꯏꯗꯤ ꯃꯤꯂꯤꯇꯔꯤ ꯐ꯭ꯂꯥꯏꯠ ꯅꯠꯇꯦꯀꯣ ꯃꯤꯂꯤꯇꯔꯤ ꯐ꯭ꯂꯥꯏꯠꯇꯤ ꯌꯥꯗꯦꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯐ꯭रीडम ꯍꯥꯏꯗꯤ ꯃꯥꯒꯤ ꯐ꯭रीडम ꯂꯩꯖꯩꯕꯀꯣ ꯑꯗꯣ ꯀꯣ ꯑꯗꯨ ꯁꯤꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯌꯥ ꯍꯥꯏꯗꯤ ꯁꯨꯗꯥꯟ ꯏꯊꯣꯄꯤꯌꯥꯗ ꯃꯥꯁꯦ ꯄꯥꯏꯕ ꯌꯥꯒꯗꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯔꯤꯔꯥꯎꯠ ꯇꯧꯕ ꯔꯨꯠꯁꯦ ꯄꯥꯏꯕ ꯌꯥꯒꯗꯕꯅꯦꯕ ꯇꯁꯦꯡꯕꯒꯤꯗꯤ ꯑꯗꯨꯗꯩꯗ ꯑꯌꯥꯕꯗꯣ ꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯐꯥꯔꯁ ꯐ꯭रीडम ꯑꯣꯐ ꯗ ꯏꯌꯔ ꯖꯦ ꯑꯩꯗꯤ ꯄꯤꯔꯛꯄ꯭ꯔꯥ ꯄꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯄꯔꯃꯤꯠ ꯑꯃꯗꯤ ꯂꯧꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯄꯔꯃꯤꯠꯇꯣ ꯂꯧꯕ꯭ꯔꯥ ꯂꯧꯗꯕ꯭ꯔꯥ ꯑꯗꯨ ꯈꯪꯗꯕꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯀꯩ ꯍꯥꯏꯗꯤ ꯁꯨꯗꯥꯟ ꯏꯊꯣꯄꯤꯌꯥ ꯖꯤꯕꯥꯎꯇꯤꯒꯤ ꯃꯣꯏꯒꯤꯁꯤꯗ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯣꯏꯁꯦ ꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯩꯔꯥ 14 ꯑꯋꯥꯔꯁꯦ ꯄꯥꯏꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯅꯦꯕꯀꯣ ꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯅꯁꯨ ꯊꯤꯡꯖꯤꯜꯂꯛꯑꯦꯀꯣ ꯍꯥꯏꯗꯤ ꯄꯥꯏꯕ ꯌꯥꯔꯔꯣꯏꯅ ꯊꯤꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯤ ꯋꯥꯔ ꯇꯧꯔꯕꯅꯤꯅ ꯌꯥꯔꯔꯣꯏ ꯊꯤꯡꯖꯤꯜꯂꯛꯑꯦ ꯔꯤꯔꯥꯎꯠ ꯇꯧꯕꯗꯁꯨ ꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯁꯦ ꯈꯪꯅꯗ꯭ꯔꯦ ꯀꯣ ꯑꯗꯨꯗꯨꯅ ꯍꯜꯂꯛ ꯇꯥꯕꯅꯤꯀꯣ ꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗ ꯍꯜꯂꯛꯄ ꯇꯥꯕꯅꯤ ꯎꯝ next newsটা Iran war intensifies ꯀꯣ ꯆꯨꯝꯕ꯭ꯔꯁꯤꯀꯣ ꯏꯔꯥꯟꯒꯤ ꯋꯥꯔꯁꯦ ꯁꯤ ꯅꯠꯇꯕ ꯑꯃ ꯅ꯭ꯌꯨꯁ ꯑꯃ ꯀꯔꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯥꯔꯇꯤꯀꯜ ꯑꯃ ꯌꯥꯎꯈꯤꯕꯅꯤꯅꯦ ꯑꯩ ꯍꯥꯄꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯑꯥꯔꯇꯤꯀꯜ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯉꯥꯏꯈꯣꯀꯣ ꯑꯥꯔꯇꯤꯀꯜ ꯃꯆꯦꯠ ꯑꯃ ꯀꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯃꯃꯥꯡꯗ ꯔꯤꯚꯤꯖꯟ ꯇꯧꯕ ꯌꯥꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯄ꯭ꯂꯤꯁ ꯋꯦꯠ ꯑꯝꯇꯪ ꯉꯥꯏꯕꯤꯌꯨ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯃꯆꯥ ꯑꯃ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩ ꯂꯧꯊꯣꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯀꯣ ꯕꯤꯇꯔ ꯃꯤꯜꯛ ꯍꯥꯏꯅ ꯕꯤꯇꯔ ꯃꯤꯜꯛ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯗ ꯁꯤꯗꯩꯁꯤꯗ ꯏꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯀꯩꯅꯣ ꯄꯥꯎ ꯃꯃꯥꯡꯗꯀꯣ ꯌꯥꯎꯈꯤꯕ ꯄꯥꯎꯅꯦꯕꯀꯣ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯜꯛ ꯑꯃ ꯊꯛꯎꯕ ꯑꯦꯗꯜꯇꯔꯦꯠ ꯃꯤꯜꯛ ꯑꯃ ꯊꯛꯎꯕꯗꯒꯤ ꯃꯣꯏ 13 ꯁꯤꯈꯤꯗꯅꯀꯣ ꯃꯣꯏ 13 ꯁꯤꯈꯤꯕꯗꯨꯒꯤ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯗꯩꯗ ꯉꯥꯡꯉꯛꯏꯅꯦ ꯆꯩꯔꯛꯏꯅꯦꯕꯀꯣ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯅ ꯆꯩꯔꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏ 13 ꯁꯤꯈꯤꯕ ꯃꯣꯏ 10ꯃꯨꯛ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯀꯣ ꯑꯗꯣ ꯉꯔꯥꯡꯁꯨ ꯑꯃ ꯁꯤꯕꯒꯨꯝ ꯇꯧꯕꯅꯦꯕꯀꯣ ꯃꯤ 10 ꯁꯤꯔꯝꯕꯗꯒꯤ ꯃꯤ 13 ꯁꯤꯈꯤꯕꯒꯨꯝ ꯇꯧꯕꯅꯦꯕ ꯑꯗꯨꯗꯩꯗ ꯃꯤꯜꯛꯇꯨꯗ ꯌꯥꯎꯔꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯊꯥꯏꯂꯤꯟ ꯒ꯭ꯂꯥꯏꯀꯣꯜꯅꯤ ꯃꯃꯥꯡꯒꯤ ꯈꯕꯔꯗꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯐꯦꯠ ꯔꯤꯚꯤꯖꯟ ꯇꯧꯔꯝꯁꯤꯀꯣ ꯏꯊꯥꯏꯂꯤꯟ ꯒ꯭ꯂꯥꯏꯀꯣꯜ ꯌꯥꯎꯔꯝꯕꯗꯒꯤ ꯍꯥꯏꯗꯤ ꯏꯊꯥꯏꯂꯤꯟ ꯒ꯭ꯂꯥꯏꯀꯣꯜꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯀꯨꯂꯦꯟꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯂꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯕꯠ ꯇꯧꯕꯇꯕꯨ ꯐꯨꯠꯇ ꯍꯦꯟꯖꯟꯅ ꯑꯦꯗꯜꯇꯔꯦꯠ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯃꯥꯏꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯦ ꯍꯥꯏꯗꯤ ꯑꯦꯟꯇꯤ ꯐ꯭ꯔꯤꯖꯤꯡ ꯑꯦꯖꯦꯟꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯗꯣ ꯐꯝꯗꯅꯕꯒꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯦꯟꯖꯟꯅ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯤꯠꯅꯤ ꯁꯣꯛꯄ ꯀꯤꯠꯅꯤ ꯐꯦꯂꯔ ꯑꯣꯏꯍꯜꯂꯛꯄ ꯑꯗꯨ ꯑꯌꯥꯝꯕꯅ ꯁꯤꯗ ꯁꯤꯔꯤꯗꯨꯁꯨ ꯀꯤꯠꯅꯤ ꯐꯦꯂꯔꯗꯒꯤꯅꯦꯕ ꯑꯗꯨꯗ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯁꯥꯏꯅ ꯌꯦꯡꯖꯒꯗꯕꯅꯦꯕ ꯑꯗꯣ ꯌꯦꯡꯖꯟꯗꯦꯀꯣ ꯌꯥꯝꯅ ꯀꯔꯞꯇꯦꯠ ꯑꯣꯏ ꯕꯣꯗꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯁꯥꯏꯕꯨꯗꯤ ꯈꯪꯉꯅꯤꯀꯣ ꯐꯁꯥꯏ ꯑꯦꯛ ꯂꯩ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯂꯩ ꯑꯗꯨꯕꯨꯗꯤ ꯈꯪꯉꯅꯤ
ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯌꯦꯡꯖꯗ꯭ꯔꯤꯅꯣ ꯑꯗꯨꯒ ꯀꯔꯤꯗ ꯁꯣꯏꯕꯒꯤꯅꯣ ꯏꯗꯤꯇꯣꯔꯤꯌꯦꯜꯅ ꯃꯥꯅ ꯏꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯕꯒꯤꯗꯤ ꯏꯗꯤꯇꯔꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯂꯥꯏꯖꯦꯁꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯃꯤꯅꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯁꯦ ꯃꯁꯤꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯔꯣꯏ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯀ꯭ꯔꯤꯃꯤꯅꯦꯂꯥꯏꯖꯦꯁꯟ ꯇꯧꯕ ꯀꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯟꯐꯣꯔꯁꯃꯦꯟ ꯑꯣꯏꯕ ꯏꯟꯐꯣꯔꯁꯃꯦꯟ ꯀꯔꯤꯅꯣ ꯏꯟꯐꯣꯔꯁꯃꯦꯟ ꯇꯧꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯇꯦꯁꯇꯤꯡ ꯇꯧꯕ ꯑꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯒꯤ ꯍꯥꯏꯗꯤ ꯐꯦꯁꯤꯂꯤꯇꯤꯁꯇ ꯃꯣꯏ ꯐꯦꯁꯤꯂꯤꯇꯤꯁ ꯌꯦꯡꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁꯦꯐ ꯍꯥꯔꯕꯔ ꯄ꯭ꯔꯣꯕꯤꯖꯟ ꯍꯥꯏꯇꯥꯔꯦ ꯁꯦꯐ ꯍꯥꯔꯕꯔ ꯄ꯭ꯔꯣꯕꯤꯖꯟ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐ ꯍꯥꯔꯕꯔ ꯄ꯭ꯔꯣꯕꯤꯖꯟ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡꯒꯨꯝꯕ ꯇꯧꯔꯣꯏꯗꯕ ꯀꯦꯃꯤꯀꯦꯜ ꯐꯖꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯐꯖꯅ ꯏꯟꯕ ꯀꯝꯄꯦꯅꯤꯁꯤꯡꯁꯤꯗꯤ ꯃꯣꯏꯗ ꯍꯥꯏꯗꯤ ꯔꯤꯂꯦꯛꯁ ꯈꯔ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯄꯦꯅꯥꯜꯇꯤꯒꯤ ꯔꯤꯂꯦꯛꯁ ꯈꯔꯁꯦ ꯄꯤꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯁꯦꯐ ꯍꯥꯔꯕꯔ ꯄ꯭ꯔꯣꯕꯤꯖꯟꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯇꯧꯕꯤꯔꯒ ꯍꯥꯏꯗꯤ ꯇꯦꯁꯇꯤꯡ ꯐꯦꯁꯤꯂꯤꯇꯤꯒꯨꯝꯕꯗ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕꯗ ꯌꯦꯡꯁꯤꯟꯕꯤꯔꯒ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯍꯥꯏꯗꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯂꯛꯑꯒ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯣꯏꯅ ꯇꯧꯍꯧꯕꯅ ꯐꯩ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯑꯗꯨꯅꯅꯦꯕ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯐꯁꯥꯏ ꯀꯔꯤ ꯀꯔꯥꯒꯁꯦ ꯆꯩꯔꯛꯏꯁꯦ ꯐꯁꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯁꯥꯏꯒꯤ ꯐꯨꯜ ꯐꯣꯝꯗ ꯀꯩꯅꯦꯕ ꯏꯝꯄꯣꯔꯇꯦꯟट ꯌꯥꯝ ꯑꯣꯏꯔꯦꯀꯣ ꯐꯁꯥꯏꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯎꯗꯣꯔꯦꯕ ꯀꯣ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯟ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯈꯪꯆꯜꯂꯨꯀꯣ ꯃꯁꯤꯗꯩꯁꯤꯗ ꯑꯦꯛ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯐꯁꯥꯏ ꯑꯦꯛꯀꯤ ꯃꯈꯥꯗ ꯍꯥꯏꯗꯤ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯟ ꯁ꯭ꯇꯦꯟꯗꯔꯠ ꯑꯦꯛ 2006 ꯀꯣ ꯁꯤꯒꯤ 2008 ꯐꯁꯥꯏ ꯑꯦꯛꯀꯤ ꯀꯣ 2006ꯀꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯑꯦꯛꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯕꯣꯗꯤꯁꯦ ꯀꯩ ꯑꯣꯏꯔꯅꯤ ꯁ꯭ꯇꯦꯇꯨꯇꯣꯔꯤ ꯕꯣꯗꯤ ꯑꯣꯏꯔꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯃꯤꯅꯤꯁꯇ꯭ꯔꯤꯗꯤ ꯀꯔꯝꯕꯅꯣ ꯃꯤꯅꯤꯁꯇ꯭ꯔꯤꯗꯤ ꯐꯨꯗ ꯄꯟꯕ ꯀꯣ ꯐꯨꯗ ꯄꯟꯕ ꯃꯤꯅꯤꯁꯇ꯭ꯔꯤꯗꯨ ꯅꯠꯇꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊꯅꯦꯕꯀꯣ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯅꯦꯕ ꯀꯣ ꯑꯃꯨꯛ ꯐꯨꯗꯇ ꯑꯃꯨꯛ ꯆꯠꯂꯨꯅꯤꯀꯣ ꯍꯥꯏꯗꯤ ꯐꯨꯗ ꯑꯩꯁꯦ ꯃꯤꯜꯛꯁꯦ ꯐꯨꯗꯅꯤ ꯀꯥꯏꯅꯒ ꯆꯠꯂꯨꯅꯤꯀꯣ ꯐꯨꯗꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗꯨꯗ ꯑꯃꯨꯛ ꯆꯠꯂꯨꯅꯤ ꯂꯥꯏꯝ ꯌꯥꯝ ꯂꯥꯡꯒꯟꯒꯅꯤꯀꯣ ꯑꯗꯨꯁꯨ ꯈꯪꯀꯣ ꯐꯁꯥꯏꯁꯦ ꯀꯩꯅꯣꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯃꯈꯥꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯇꯣꯞꯄ ꯁꯤ ꯐꯁꯥ ꯑꯦꯛꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯦꯛ ꯈꯔꯁꯨ ꯂꯩꯔꯤ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯐꯨꯗ ꯀꯔꯤ ꯐꯨꯗ ꯑꯦꯗꯜꯇꯔꯦꯁꯟ ꯀꯥꯏꯅ ꯂꯩꯀꯣ ꯑꯗꯨꯗꯁꯨ ꯍꯥꯏꯗꯤ ꯌꯨ ꯌꯥꯟꯁꯤꯟꯕꯒꯤ ꯃꯇꯥꯡꯗꯁꯨ ꯁꯤꯒꯤ ꯑꯦꯛꯁꯦ ꯌꯥꯝ ꯀꯩꯅꯣ ꯆꯠꯅꯈꯤꯕꯅꯤꯀꯣ 1954 ꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯦꯛꯁꯦ ꯈꯔ ꯈꯪꯕꯤꯔꯣ ꯌꯥꯔꯦ ꯍꯥꯏꯗꯤ ꯐꯖꯅ ꯄꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕ ꯑꯦꯛꯁꯤꯗ ꯁꯤꯒꯨꯝꯕ ꯑꯦꯛꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯀꯔꯤ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯦꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯣ ꯐꯖꯅ ꯂꯧꯈꯠꯄꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯅꯦꯛꯁꯇ ꯉꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯗꯤ ꯑꯌꯥꯝꯕꯅ ꯏꯔꯥꯟꯒꯤ ꯋꯥꯔꯁꯦ ꯁꯤꯗꯩꯁꯤꯗ ꯑꯌꯥꯝꯕ ꯕꯦꯁ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯏꯔꯥꯟꯒꯤ ꯋꯥꯔꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯇꯦꯟꯁꯤꯐꯥꯏ ꯍꯥꯏꯗꯤ ꯀꯟꯈꯠꯂꯛꯏ ꯑꯗꯒꯤ ꯏꯖꯔꯦꯜꯒ ꯌꯨ ꯑꯦꯁ ꯑꯦꯒꯅꯁꯨ ꯕꯣꯝ ꯊꯥꯗꯕ ꯁꯨꯝ ꯌꯥꯝꯈꯠꯂꯛꯏ ꯑꯗꯒꯤ ꯏꯔꯥꯟꯅꯁꯨ ꯍꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯛꯇ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯣꯠꯁꯤꯗ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛꯇ ꯆꯦꯂꯦꯟꯖ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤꯗꯀꯣ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯗ ꯀꯔꯤ ꯆꯦꯂꯦꯟꯖ ꯂꯥꯛꯀꯦ ꯁꯤꯅꯦꯕꯀꯣ ꯍꯥꯏꯁꯤꯀꯣ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖ ꯂꯥꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁ ꯑꯦꯁꯤꯌꯥꯟ ꯄꯣꯂꯤꯁꯤ ꯂꯩꯌꯦ ꯃꯁꯥꯒꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯌꯥꯁ ꯋꯦꯁ ꯑꯦꯁꯤꯌꯥꯟ ꯄꯣꯂꯤꯁꯤ ꯁꯤꯗꯩꯁꯤꯗ ꯆꯦꯟꯖ ꯂꯥꯛꯑꯦꯕ ꯍꯥꯏꯕꯗꯤ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁ ꯑꯦꯁꯤꯌꯥꯟ ꯄꯣꯂꯤꯁꯤꯁꯦ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯞ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯌꯥꯝ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁ ꯑꯦꯁꯤꯌꯥ ꯄꯣꯂꯤꯁꯤꯗ ꯆꯦꯂꯦꯟꯖ ꯀꯔꯝꯕ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯋꯥꯔ ꯁꯤꯁꯤꯃ ꯂꯩꯔꯦꯅꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯕलाꯏꯖ ꯏꯔꯥꯟ
ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯏꯅꯦꯃꯤ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯩꯔꯤꯕ ꯀꯔꯝꯕ ꯏꯅꯦꯃꯤꯅ ꯍꯥꯏꯔꯒꯗꯤ ꯇꯔꯀꯤ ꯀꯣ ꯁꯥꯎꯗꯤ ꯀꯣ ꯑꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯑꯦꯛꯖꯤꯁ ꯃꯣꯏꯒꯤ ꯑꯦꯛꯖꯤꯁ ꯁꯤ ꯉꯔꯥꯡ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯊꯥꯗꯔ ꯃꯃꯥꯡ ꯊꯥꯗꯔ ꯖꯅꯋꯥꯔꯤꯗꯔ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯇꯔꯀꯤꯒ ꯄꯥꯀꯤꯁꯇꯥꯟꯒꯒꯤ ꯃꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯍꯥꯏꯗꯤ ꯗꯤꯜ ꯁꯥꯏꯟ ꯇꯧꯅꯕꯒꯤꯒ ꯌꯥꯎꯈꯤꯗꯅꯀꯣ ꯑꯗꯨꯒꯇꯣ ꯅꯤꯡꯁꯤꯡꯉꯨꯕꯀꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁ ꯑꯦꯁꯤꯌꯥꯟ ꯄꯣꯂꯤꯁꯤꯁꯤꯗ ꯀꯔꯝꯕꯅ ꯆꯦꯂꯦꯟꯖ ꯑꯣꯏꯔꯤꯁꯦ ꯍꯥꯏꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯋꯥꯔ ꯇꯧꯔꯤꯕꯁꯦ ꯑꯁꯤꯁꯨꯝꯁꯨ ꯂꯩꯔꯦꯗꯅꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁ ꯑꯦꯁꯤꯌꯥꯟ ꯄꯣꯂꯤꯁꯤꯁꯤꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯅꯦꯃꯤ ꯄꯥꯀꯤꯁꯇꯥꯟ ꯑꯗꯨꯒ ꯃꯥꯒ ꯃꯄꯥꯡ ꯍꯥꯏꯇꯥꯔꯦ ꯇꯔꯀꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯁꯤꯒꯤ ꯑꯦꯛꯖꯤꯁꯁꯤꯁꯨ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯨ ꯑꯦꯁꯀꯤ ꯍꯦꯖꯤꯃꯣꯅꯤ ꯀꯣ ꯌꯨ ꯑꯦꯁ ꯁꯤꯒꯤ ꯍꯦꯖꯤꯃꯣꯅꯤ ꯃꯥꯒꯤ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯝ ꯀꯜꯂꯤꯀꯣ ꯌꯨ ꯑꯦꯁ ꯑꯦꯁꯤꯁꯨ ꯀꯣ ꯍꯥꯏꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯨ ꯑꯦꯁ ꯑꯦꯁꯤꯅ ꯋꯦꯁ ꯑꯦꯁꯤꯌꯥꯁꯤꯗ ꯁꯨꯝ ꯈꯨꯠ ꯊꯤꯡꯖꯤꯟ ꯇꯥꯔꯒꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯤꯅ ꯂꯤꯠ ꯇꯧꯔꯛꯇꯣꯏꯁꯦ ꯀꯩꯅꯣ ꯀꯣ ꯆꯥꯏꯅꯥꯗ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯦꯕ ꯁꯤꯁꯤꯅ ꯆꯥꯏꯅꯥꯒꯤ ꯃꯥꯒꯤ ꯆꯥꯏꯅꯥꯅ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥ ꯑꯐ꯭ꯔꯤꯀꯥꯗ ꯁꯟꯗꯣꯛꯅꯕ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯖꯗꯣꯏꯅꯦꯕꯀꯣ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯖꯗꯣꯏꯅꯦꯕ ꯑꯗꯒꯤ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯃꯥꯅꯁꯨ ꯄꯜꯂꯝꯃꯦꯕ ꯁꯤꯗꯩꯁꯤꯗꯀꯣ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯍꯥꯏꯅꯀꯣ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯍꯥꯎꯊꯤꯁꯀꯤ ꯀꯥꯡꯕꯨ ꯑꯗꯒꯤ ꯍꯦꯁꯕꯣꯂꯥꯒꯤ ꯀꯥꯡꯕꯨ ꯑꯗꯒꯤ ꯃꯣꯏꯁꯤꯡꯁꯤꯗꯤ ꯃꯣꯏꯗꯤ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤꯅꯀꯣ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯏꯟꯗꯤꯌꯥꯗ ꯏꯐꯦꯛ ꯇꯧꯔꯛꯄ ꯌꯥꯏꯕ ꯂꯥꯏꯛ ꯍꯥꯎꯊꯤꯁ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯃꯆꯥ ꯐꯥꯔꯒ ꯍꯥꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯌꯦꯡꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯖꯥꯝ ꯄꯣꯏꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯌꯥꯝ ꯑꯃ ꯁꯤꯗꯩꯁꯤꯗ ꯃꯃꯤꯡ ꯄꯜꯂꯝꯃꯦꯕ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯠꯁ ꯀꯥꯏꯅ ꯄꯜꯂꯦꯕꯀꯣ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯠꯁ ꯀꯥꯏꯅ ꯃꯦꯟꯁꯀꯤ ꯀꯣꯏꯁꯟꯒꯤ ꯑꯣꯏꯅꯗꯤ ꯁꯤꯁꯤꯡꯁꯦ ꯈꯨꯝꯕꯤꯔꯣꯀꯣ ꯃꯦꯟꯁꯀꯤ ꯀꯣꯏꯁꯟ ꯑꯣꯏꯅꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥꯟ ꯄꯣꯂꯤꯁꯤꯗ ꯌꯥꯝꯅ ꯆꯦꯂꯦꯟꯖ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣ ꯌꯨ ꯑꯦꯁ ꯑꯦꯅ ꯊꯤꯡꯖꯤꯟꯕꯗꯒꯤ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯍꯥꯏꯕꯗꯤ ꯍꯥꯎꯊꯤꯁ ꯑꯗꯒꯤ ꯍꯦꯖꯕꯣꯂꯥꯒꯤ ꯔꯤꯕꯦꯂꯤꯌꯟ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯁꯤꯅ ꯏꯐꯦꯛ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯨꯟꯅ ꯄꯤꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯠꯁ ꯀꯣ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯦꯛꯖꯤꯁ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯅꯀꯣ ꯑꯗꯒꯤ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯨ ꯍꯧꯖꯤꯛꯀꯤ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯍꯥꯏꯗꯤ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯤꯗ ꯍꯥꯏꯔꯤꯗꯣ ꯑꯦꯛꯖꯤꯁ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯂꯥꯏꯛ ꯍꯦꯖꯕꯣꯂꯥ ꯂꯩꯔꯦ ꯍꯦꯖꯕꯣꯂꯥ ꯀꯔꯥꯁꯤꯡꯁꯤꯗ ꯑꯗꯨꯝ ꯐꯥꯖꯜꯂꯣꯀꯣ ꯍꯥꯎꯊꯤꯁ ꯂꯩꯔꯦ ꯍꯥꯎꯊꯤꯁꯤꯅ ꯌꯦꯃꯦꯟꯒꯤꯅꯤꯀꯣ ꯍꯥꯃꯁ ꯂꯩꯔꯦ ꯍꯥꯃꯁꯁꯤꯅ ꯒꯖꯥꯒꯤꯅꯤ ꯍꯦꯖꯕꯣꯂꯥꯁꯤꯅ ꯂꯦꯕꯅꯟꯒꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯣꯏ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯑꯦꯛꯖꯤꯁ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯩꯈꯥꯗ ꯍꯪꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯍꯥꯏꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯏꯔꯥꯟꯒ ꯀꯔꯤꯒ ꯀꯩꯅꯣ ꯇꯧꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯥꯏꯟ ꯑꯃ ꯇꯧꯅꯩꯌꯦꯕꯀꯣ ꯀꯩꯅꯣ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯠꯁ ꯑꯅ ꯁꯤꯒꯤ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯠꯁ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯀꯣ ꯌꯨ ꯑꯦꯁ ꯑꯦꯅ ꯕ꯭ꯔꯣꯀꯔ ꯇꯧꯔꯒ ꯌꯨ ꯑꯦꯁ ꯑꯦꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯀꯅꯥ ꯁꯥꯏꯟ ꯇꯧꯅ ꯁꯤ 2020ꯗꯅꯤꯀꯣ ꯁꯥꯏꯟ ꯇꯧꯅꯔꯤꯁꯦ ꯁꯤꯀꯅꯥ ꯁꯥꯏꯟ ꯇꯧꯅꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯕ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝꯕ ꯑꯔꯥꯕ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤꯁ ꯀꯣ ꯑꯔꯥꯕꯀ ꯀꯅꯥꯒ ꯏꯖꯔꯦꯜꯒ ꯁꯥꯏꯟ ꯇꯧꯅꯩꯌꯦꯕ ꯀꯣ ꯑꯔꯥꯕꯀ ꯏꯖꯔꯦꯜꯒ ꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯖꯔꯦꯜꯅ ꯁꯥꯏꯟ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤꯀꯣ ꯌꯨ ꯑꯦꯁ ꯑꯦꯁꯤꯅ ꯏꯖꯔꯦꯜꯗ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤ ꯑꯔꯥꯕꯀ ꯏꯖꯔꯦꯜꯒꯁꯦ ꯃꯣꯏꯁꯦ ꯁꯥꯏꯟ ꯇꯧꯅꯩ ꯁꯥꯏꯟ ꯇꯧꯅꯔꯤꯕꯁꯦ ꯁꯤꯗꯩꯗ ꯑꯔꯥꯕ ꯀꯟꯇ꯭ꯔꯤꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯁꯤ ꯌꯥꯎꯔꯅꯤ ꯌꯨ ꯑꯦ ꯏ ꯌꯥꯎꯔꯦ ꯕꯦꯔꯦꯟ ꯌꯥꯎꯔꯦ ꯀꯣ ꯑꯗꯒꯤ ꯃꯣꯔꯣꯀꯣ ꯌꯥꯎꯔꯦ ꯃꯣꯔꯣꯀꯣ ꯁꯨꯗꯥꯟ ꯌꯥꯎꯔꯦ ꯃꯣꯏꯁꯦ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯠꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯜꯁꯦ
ꯃꯔꯨꯑꯣꯏꯅ ꯏꯖꯔꯦꯜꯁꯦ ꯁꯤꯁꯤꯒ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯅꯅꯕꯅꯦꯕ ꯏꯖꯔꯦꯜꯁꯤꯅ ꯑꯇꯣꯞꯄ ꯑꯔꯥꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯣꯔ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯔꯒ ꯂꯩꯃꯤꯟꯅꯅꯕꯅꯦꯕꯀꯣ ꯃꯁꯤ ꯁꯥꯏꯟ ꯇꯧꯅꯈꯤꯕꯁꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯋꯥꯔꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯈ꯭ꯔꯤꯁꯦ ꯏꯔꯥꯟꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯤꯁꯦ ꯏꯔꯥꯟꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯤꯕ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯠꯁꯤꯅ ꯃꯔꯨ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯏꯖꯔꯦꯜ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯑꯗꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯕꯦꯁ ꯃꯌꯥꯝ ꯑꯃ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯃꯌꯥꯝ ꯑꯃ ꯑꯔꯥꯕꯀꯤ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝꯁꯤꯗ ꯊꯝꯃꯤꯁꯦ ꯁꯤ ꯃꯔꯨ ꯑꯣꯏꯅ ꯁꯤꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨ ꯂꯩꯕ PLO ꯍꯥꯏꯅꯀꯣ PLO ꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯦꯂꯦꯁꯇꯥꯏꯟ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯄꯜꯂꯝꯕꯗꯨꯅꯤꯀꯣ ꯄꯦꯂꯦꯁꯇꯥꯏꯟ ꯂꯤꯕꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯁꯤꯁꯦ ꯄꯦꯂꯦꯁꯇꯥꯏꯟꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯕꯅꯤꯀꯣ 1964ꯗ ꯀꯣ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯦꯂꯦꯁꯇꯥꯏꯟꯁꯦ ꯑꯦꯁ ꯑ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯑꯦꯀꯣꯔꯠ ꯑꯃꯁꯨ ꯇꯥꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯀꯥꯏꯁꯨ ꯇꯥꯔꯝꯃꯅꯤ ꯑꯦꯀꯣꯔꯠ ꯑꯃꯁꯨ ꯂꯩꯗꯥꯏꯅꯦ ꯑꯣꯁꯂꯣ ꯑꯦꯀꯣꯔꯠ ꯍꯥꯏꯅ ꯑꯣꯁꯂꯣ ꯑꯦꯀꯣꯔꯠ ꯌꯥꯅꯁꯦ ꯑꯃ ꯀꯣ ꯀꯣ ꯑꯁꯤꯒꯤ ꯑꯣꯁꯂꯣ ꯑꯦꯀꯣꯔꯠꯁꯤꯗꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯣꯁꯂꯣ ꯑꯦꯀꯣꯔꯠꯁꯤꯁꯨ ꯉꯁꯥꯏ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯥꯒꯤ ꯋꯦꯁ ꯕꯦꯡ ꯂꯩꯗꯅꯀꯣ ꯋꯦꯁ ꯕꯦꯡ ꯑꯗꯒꯤ ꯀꯔꯤ ꯀꯔꯥꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯅ ꯏꯖꯔꯦꯜꯒ ꯌꯥꯅꯈꯤꯕꯅꯦ ꯑꯣꯁꯂꯣ ꯑꯦꯀꯣꯔꯠꯁꯤꯅꯦꯕ ꯊꯨꯒꯥꯏꯔꯒ ꯏꯖꯔꯦꯜꯁꯤꯅ ꯍꯧꯖꯤꯛꯁꯦ ꯋꯥꯔ ꯀꯟꯅ ꯇꯧꯔꯤꯁꯤꯁꯨ ꯀꯣ ꯑꯣꯁꯂꯣ ꯑꯦꯀꯣꯔꯠ ꯀꯣ 1993ꯁꯦ ꯊꯨꯒꯥꯏꯔꯒꯅꯦꯕ ꯁꯤꯒꯤ PLOꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯍꯥꯏꯕꯗꯤ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯦꯂꯦꯁꯇꯥꯏꯟ ꯀꯥꯡꯕꯨꯁꯤꯡꯁꯦ ꯂꯤꯕꯔꯦꯠ ꯇꯧꯒꯗꯕꯅꯦ ꯃꯣꯏꯁꯦ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯒꯗꯕꯅꯦ ꯃꯁꯤ ꯀꯥꯁꯦ ꯍꯥꯏꯗꯤ ꯐꯪꯁꯟꯂꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ PLO ꯑꯣꯁꯂꯣ ꯑꯦꯀꯣꯔꯠ ꯀꯥꯁꯦ ꯐꯪꯁꯟꯂꯦꯁ ꯑꯣꯏꯕ ꯃꯣꯏꯁꯦ ꯐꯪꯁꯟ ꯑꯝꯇ ꯇꯧꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯖꯔꯦꯜꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯑꯩꯗꯤ ꯄꯩꯈꯥꯒꯤ ꯑꯣꯏꯅ ꯄꯥꯁꯦꯕꯀꯣ ꯄꯩꯈꯥꯒꯤ ꯑꯣꯏꯅ ꯄꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯀꯩꯅꯣ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯠ ꯑꯁꯤ ꯀꯩꯅꯣ ꯍꯦꯛ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯈꯪꯅꯕ ꯄꯦꯂꯦꯁꯇꯥꯏꯟ ꯑꯣꯐ ꯂꯤꯕꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯩꯅꯣ ꯄꯦꯂꯦꯁꯇꯥꯏꯟꯁꯦ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯏꯂꯦꯛ ꯇꯧꯅꯕ ꯑꯣꯁꯂꯣ ꯑꯦꯀꯣꯔꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯋꯦꯁ ꯕꯦꯡꯁꯦ ꯀꯅꯥꯏ ꯃꯈꯥꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯣ ꯑꯗꯒꯤ ꯀꯩꯅꯣꯁꯤꯅ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯁ꯭ꯇꯦꯠꯁꯤꯅ ꯀꯔꯝꯕ ꯖꯒꯥꯗ ꯂꯩꯗꯣꯏꯅꯣ ꯃꯣꯏꯒꯤ ꯁꯤꯒꯅꯦꯇꯔꯤ ꯀꯅꯥ ꯁꯥꯏꯟ ꯇꯧꯅꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯅꯦꯕꯀꯣ ꯁꯤꯁꯤꯃ ꯈꯪꯕ ꯌꯥꯔꯦ ꯑꯗꯒꯤ ꯑꯦꯛꯖꯤꯁ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁꯤꯞꯁꯨ ꯈꯪꯕ ꯌꯥꯔꯦ ꯑꯦꯛꯖꯤꯁ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁꯁꯦ ꯀꯅꯥ ꯆꯜꯂꯤ ꯀꯣ ꯑꯗꯨꯁꯨ IDGC ꯑꯗꯒꯤ ꯍꯦꯁꯕꯣꯂꯥ ꯍꯥꯎꯊꯤꯁ ꯍꯥꯃꯁ ꯀꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯩꯈꯥꯗ ꯍꯪꯉꯛꯄ ꯌꯥꯕ ꯑꯌꯥꯝꯕꯅ ꯑꯣꯏꯌꯦꯕꯀꯣ ꯅꯦꯛꯁ ꯈꯕꯔꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯑꯥꯎꯠꯁꯣꯔꯁꯤꯡ ꯇꯧꯗꯅꯕꯒꯤꯅꯤꯀꯣ ꯑꯥꯎꯠꯁꯣꯔꯁꯤꯡ ꯇꯧꯕ ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯗꯤꯄꯦꯟ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯠꯃꯥꯅꯤꯕꯤꯔ ꯚꯥꯔꯠ ꯍꯥꯏꯅ ꯂꯩꯗꯅꯀꯣ ꯁꯦꯜꯐ ꯁꯐꯤꯁꯦꯟ ꯑꯣꯏꯕ ꯏꯁꯥꯒꯤ ꯗꯤꯐꯦꯟꯁꯁꯤꯗꯤ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯃ ꯂꯩꯖꯩꯗꯅꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯗꯣ ꯆꯨꯝꯃꯦꯅ ꯄ꯭ꯔꯨꯞ ꯇꯧꯖꯔꯛꯄꯅꯦ ꯃꯁꯥ ꯃꯊꯟꯇ ꯆꯨꯝꯃꯦꯅ ꯄ꯭ꯔꯨꯞ ꯇꯧꯖꯔꯛꯄꯅꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯀꯟꯇ꯭ꯔꯤꯁꯤꯗ ꯁꯥꯖꯅꯕꯒꯤ ꯀꯟꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯤꯗꯅꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅꯦꯕ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯄꯜꯂꯤꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯠꯃꯥꯅꯤꯕꯤꯔ ꯚꯥꯔꯠ ꯑꯠꯃꯥꯅꯤꯕꯤꯔ ꯚꯥꯔꯠ ꯀꯣ ꯑꯗꯨꯗꯣ ꯄ꯭ꯔꯨꯞ ꯇꯧꯔꯛꯏꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯗꯤꯐꯦꯟꯁꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯑꯣꯏꯔꯣ ꯑꯃꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯍꯥꯏꯗꯤ ꯂꯩꯕ ꯌꯣꯟꯕ ꯑꯃꯗꯕꯨ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯏꯖꯔꯦꯜꯗꯒꯤ ꯗ꯭ꯔꯣꯟ ꯂꯩꯔꯨꯕꯗꯒꯤ ꯏꯖꯔꯦꯜꯅ ꯇꯧꯕꯁꯦ ꯂꯥꯜꯂꯦ ꯈꯪꯉꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯈꯪꯅ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ
ꯑꯁꯤꯗꯩꯁꯤꯗ ꯁꯤꯗꯁꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝ ꯄꯤ ꯍꯥꯏꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯒꯤ ꯇ꯭ꯔꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯄꯤ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯞ ꯁꯤꯗꯩꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯀꯩꯗꯧꯕ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯦꯟꯇꯤꯁꯦ ꯐꯦꯜ ꯑꯣꯏꯔꯛꯄ ꯃꯥ ꯍꯥꯏꯁꯦ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯦꯟꯇꯤꯁꯦ ꯐꯦꯜ ꯑꯣꯏꯔꯛꯄ ꯈꯨꯗꯝ ꯑꯣꯏꯅ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯣꯏ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯀꯣ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯗꯒꯤ ꯅꯣꯏ ꯌꯨ ꯑꯦ ꯏꯁꯤꯗꯤ ꯌꯨ ꯑꯦ ꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤ ꯍꯥꯏ ꯏꯔꯥꯟꯅ ꯕꯣꯝ ꯊꯥꯗꯕ ꯃꯇꯝꯗ ꯀꯅꯥꯝ ꯀꯛ ꯉꯝꯗꯦ ꯀꯣ ꯀꯇꯔ ꯅꯣꯏꯗ ꯑꯩꯈꯣꯏ ꯕꯦꯁ ꯁꯥꯖꯒꯦ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯥꯏꯁꯦꯀꯣ ꯌꯨ ꯑꯦꯁ ꯑꯦꯅ ꯕꯦꯁ ꯁꯥꯖꯒꯦ ꯑꯗꯣ ꯕꯦꯁꯁꯨ ꯂꯩꯁꯨ ꯂꯩꯔꯤꯅꯤꯀꯣ ꯕꯠ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯕꯣꯝ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯀꯔꯤꯝ ꯇꯧ ꯉꯝꯗꯦ ꯏꯔꯥꯟꯅ ꯗ꯭ꯔꯣꯟ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯀꯔꯤꯝ ꯇꯧ ꯉꯝꯗꯦ ꯀꯔꯤ ꯇꯧꯔꯦ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯁꯤꯅ ꯀꯔꯤ ꯊꯣꯛꯍꯜꯂꯛꯑꯦ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯐ ꯑꯃ ꯊꯣꯛꯍꯜꯂꯦꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦल ꯁꯤꯐ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯌꯨ ꯑꯦ ꯀꯇꯔꯁꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯦꯅ ꯊꯥꯖꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯃꯤꯁꯁꯤꯡꯁꯦ ꯄꯥꯝꯃꯛꯇ꯭ꯔꯦꯕꯀꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯥꯏꯖꯟꯕ ꯃꯥꯟꯁꯤꯜꯂꯛꯄꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯅꯤ ꯈꯣꯠꯄꯤꯅꯤ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯏꯔꯥꯟꯅ ꯕꯣꯝ ꯊꯥꯗꯔꯛꯄꯁꯤꯐꯥꯎ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯀꯟꯅ ꯊꯦꯡꯅꯗꯅ ꯀꯩꯗꯧꯔꯦ ꯂꯥꯟ ꯀꯟꯅ ꯊꯦꯡꯅꯗꯅ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯣꯛ ꯄꯣꯏꯟ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯁꯦ ꯊꯤꯡꯖꯤꯜꯍꯟꯈ꯭ꯔꯦꯗꯅ ꯅꯝꯗꯅ ꯌꯨ ꯑꯦꯁ ꯑꯦ ꯀꯩꯝ ꯇꯧ ꯉꯝꯗꯦ ꯌꯨ ꯑꯦꯁ ꯑꯦꯅ ꯌꯦꯡꯕ ꯅꯠꯇꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯁꯤꯁꯨ ꯕꯠ ꯇꯧꯕꯇꯕꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯅ ꯁꯣꯛꯍꯜꯂꯤꯁꯦ ꯌꯨ ꯑꯦꯁ ꯑꯦꯗ ꯁꯣꯛꯍꯟꯕ ꯅꯠꯇꯦꯕ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯄꯥꯡ ꯑꯣꯏꯔꯤꯕ ꯌꯨ ꯑꯦꯁ ꯑꯦꯅ ꯌꯥꯝ ꯄꯥꯡꯉꯤꯕ ꯋꯥꯔꯁꯤ ꯄꯨꯊꯧꯔꯤꯕ ꯏꯖꯔꯦꯜꯗ ꯅꯠꯇꯦꯕ ꯀꯅꯥꯗ ꯁꯣꯛꯍꯜꯂꯛꯏꯅꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯌꯨ ꯑꯦ ꯏ ꯀꯇꯔꯗ ꯁꯣꯛꯍꯜꯂꯛꯏꯅꯦꯕ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯁꯨ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯊꯤꯡꯕꯁꯤꯁꯨ ꯐꯥꯠꯇꯣꯛꯄ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯋꯥꯔꯁꯦ ꯃꯣꯏꯅꯁꯨ ꯍꯧꯔꯦ ꯐꯥꯠꯇꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯎꯔꯛ ꯇꯥꯕꯅꯤꯀꯣ ꯁꯥꯎꯔꯛꯏꯁꯦ ꯀꯅꯥꯅꯣ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯌꯨ ꯑꯦ ꯏ ꯀꯇꯔꯁꯤꯡꯁꯦ ꯁꯥꯎꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯁꯥꯎꯔꯛꯑꯦ ꯃꯤꯅꯤꯡꯗꯤ ꯀꯩꯝꯇꯕꯨꯗꯤ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯃꯇꯨꯡꯗꯗꯤ ꯌꯨ ꯑꯦꯁ ꯑꯦꯗ ꯊꯥꯖꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯔ ꯗꯣꯛꯇ꯭ꯔꯤꯟ ꯈꯔ ꯄꯤꯔꯝꯃꯦꯕꯀꯣ ꯗꯣꯛꯇ꯭ꯔꯤꯟꯈꯔ ꯃꯦꯟꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯀꯥꯔꯇꯔ ꯗꯣꯛꯇ꯭ꯔꯤꯟ ꯀꯥꯏꯅꯀꯣ ꯁꯤꯁꯤꯡꯁꯦ ꯑꯩꯗꯤ ꯄꯔꯤꯈꯥꯗ ꯂꯥꯛꯄ ꯌꯥꯏꯀꯣ ꯍꯥꯏꯐꯦꯠ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯀꯥꯔꯇꯔ ꯗꯣꯛꯇ꯭ꯔꯤꯟ ꯀꯣ ꯗꯣꯛꯇ꯭ꯔꯤꯟ ꯀꯣ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯄꯩꯈꯥꯗ ꯍꯪꯉꯛꯄ ꯌꯥꯏꯀꯣ 1980 ꯀꯣ ꯃꯦꯁꯥ ꯍꯥꯏ ꯀꯥꯏꯅꯒ ꯂꯩꯌꯦꯕ ꯃꯦꯁꯥ ꯀꯣ ꯃꯦꯁꯥ ꯀꯥꯏꯅ ꯂꯩ ꯃꯦꯁꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯅꯠꯇꯦ ꯁꯣꯔꯤ ꯃꯤꯗꯜ ꯏꯁ ꯍꯥꯏꯕ ꯃꯤꯗꯜ ꯏꯁ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯦꯂꯥꯏꯟꯁ ꯍꯥꯏꯕꯀꯣ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯁꯨ ꯈꯪꯅꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯕꯀꯤ ꯅꯥꯇꯣ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯕ ꯀꯣ ꯑꯔꯥꯕꯀꯤ ꯅꯥꯇꯣ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯥꯔꯇꯔ ꯗꯣꯛꯇ꯭ꯔꯤꯟꯁꯤꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯀꯥꯔꯇꯔ ꯗꯣꯛꯇ꯭ꯔꯤꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯀꯣ ꯀꯥꯔꯇꯔ ꯗꯣꯛꯇ꯭ꯔꯤꯟ ꯍꯥꯏꯁꯦꯀꯣ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯍꯥꯏꯗꯤ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯁꯤꯖꯤꯟꯅꯅꯦꯕ ꯀꯣ ꯏꯐ ꯅꯦꯁꯦꯁꯔꯤ ꯀꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯥꯔꯁꯤꯌꯟ ꯒꯜꯐꯁꯤꯡꯁꯦ ꯀꯩꯗꯧꯕ ꯄꯥꯔꯁꯤꯌꯟ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯀꯟꯇ꯭ꯔꯤꯁ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯃꯣꯏꯁꯤꯡꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯁꯤꯖꯤꯟꯅꯅꯤꯅ ꯀꯥꯔꯇꯔ ꯗꯣꯛꯇ꯭ꯔꯤꯟ ꯍꯥꯏꯅ ꯀꯣ ꯌꯨ ꯑꯦꯁ ꯑꯦ ꯄ꯭ꯔꯁꯤꯗꯦꯟ ꯖꯤꯃꯤ ꯀꯥꯔꯇꯔꯒꯤ ꯃꯃꯤꯡ ꯂꯧꯔꯒꯅꯤꯀꯣ ꯀꯥꯔꯇꯔ ꯗꯣꯛꯇ꯭ꯔꯤꯟ ꯍꯥꯏꯁꯦꯀꯣ ꯁꯤ ꯇꯧꯅꯦꯅ ꯁꯥꯏꯟ ꯇꯧꯅꯩꯌꯦꯕ ꯍꯥꯏꯗꯤ ꯁꯤꯁꯦ ꯀꯔꯤꯒꯤꯅꯣ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯁꯥꯏꯟ ꯇꯧꯅꯔꯤꯁꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯚꯦꯠꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯀꯩꯗꯧꯋꯦ
ꯑꯐꯒꯥꯅꯤꯁꯇꯥꯟꯗ 1970s 1979 1975 ꯑꯗꯥꯏꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯁꯣꯚꯤꯌꯦꯠꯅ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯗꯨꯗ ꯁꯣꯚꯤꯌꯦꯠꯀꯗꯤ ꯌꯥꯅꯗꯦꯗꯅ USAꯒ ꯑꯗꯨꯗꯨꯅ ꯁꯣꯚꯤꯌꯦꯠꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯇ ꯇꯧꯈꯤꯕꯅꯦꯕ ꯁꯤꯗꯤ ꯖꯤꯃꯤ ꯀꯥꯔꯇꯔꯅ ꯀꯥꯔꯇꯔ ꯗꯣꯛꯇ꯭ꯔꯤꯟꯁꯦ ꯁꯥꯏꯟ ꯇꯧꯈꯤꯕꯅꯦ ꯍꯥꯏꯗꯤ ꯃꯤꯂꯤꯇꯔꯤ ꯍꯦꯜꯞ ꯇꯧꯅꯤꯅꯀꯣ military force in person ka even moise protect ꯇꯧꯅꯕ military force ꯐꯥꯎ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏꯅꯀꯣ ꯃꯁꯤꯁꯦ ꯅꯥꯇꯣꯒꯤ ꯒꯥꯏꯗꯂꯥꯏꯟꯗꯁꯨ ꯌꯥꯎꯋꯦꯕ ꯅꯥꯇꯣꯒꯤ आर्टिकल नंबर 5 को नाटो मोई नाटोगी ग्रुप लेजैदनको नाटोगी आर्टिकल नंबर 5 की मतुक इना कदोगे हायर कांदा नाटो दसु मोइना हाइसे कदोगे हायर कांदा अखोगी कतारदा को हाइदि मोइसे प्रोटेक्शन तौनेना हाइदि कतारदा ममांग हाइदि 2025 दा कतारदा कनो तौगिबसे कतारदा अटैक तौगिबसे सीसे सीसे प्रोटेक्ट तौनेना हाइदि प्रोटेक्ट तौनेना मोइना सिगे नाटो के आर्टिकल नंबर 5 सिदसु हाइरे को कार्टर डॉक्ट्रिन दसु हाइरे तौब्रा हुजिक्ति तौदे हाइदि ईरान बॉम्ब पंथादा थादले को बॉम्ब थादले तौब्रा हाइरेगदि तौदेबा अदो सी कार्टर डॉक्ट्रिन साइबा नाटो के आर्टिकल नंबर 5 की मतुंग इना मोइना प्रोटेक्ट तौनी का हाइबा खोलिबा मयाम सिक्से तसेंबगीदी मोइना मिलिटरी बेस हाबा यानबगीदमक्तने मिलिटरी बेस मयाम अम लेबा लाइ USA की क्वाइ लार्जेस्ट मिलिटरी बेस से कराइदा लई हाइरगदि कतारदा लेबा को हाइदि लार्जेस्ट मिलिटरी इंस्टॉलेशन इन द मिडल ईस्ट हाइतार कतारदा लेबा को अदुतुनिको मा हाइनिंगसे को अदुना मिडल ईस्ट स्ट्रेटेजिक अलायंस हाइसिसु काइनो हारकना मिडल ईस्ट स्ट्रेटेजिक अलायंस हाइसे करी करी यावे हारगदि नामो आई ममांगदा सिगी ममांग सिंगो दम वीडियो सिंगो येंबियो को GCC countries aina map tawraga takhramneba ko GCC countries to moi country kya no GCC country to 6 countries ni ko GCC countries to the kana kana hapsalaktoiba Egypt ko Egypt ne Jordan ne सिसिबो अखोइना करी कौगे हार कांदा मेसा कौवे मिडल ईस्ट स्ट्रेटेजिक अलायंस को मिडल ईस्ट स्ट्रेटेजिक अलायंस से मोय मोय निपान से ओइरनी को मोय निपान से आइदि नाटो हारगा आइदि कनो मिडल ईस्ट की अरब की नाटो हारगा सु खंगनै को अदुदु सु खंगसलो यानी ना सिसे आइदि कनो गिदा नेक्स्ट how the war in Iran threatened to spill over ko Iran gi war sina khoida kari kari tholak pe agi habduni ko maru oina USA na hana hairami se kaino USA na kai kai hana hairami khoigi regime change tawnabani democracy puraknabani ha regime change tawdoini Iran da democracy puraktoini nupi singi right manghanba nupi singi kano tawbado adi nupi gi right to henkaladoni ka adi human right puraktoini khotoini haireba aduduga kadawge harakanda hana smaina hairambase kadawre karida onthore hujikna mo kadawre Iran aise threat amani Iran akoida war hana tawge tawrakpani aduduna akoina self defense ke damakta kano tawrini kholini ko si अदुदा ओइन ओंथोक्रेब यूएसए ना तोइस इरान अखोइ से इरान से यामना मुस्लिम कंट्री यामना फत्तबा मुस्लिम कंट्री अमनी रिलीजियस ओइबा अदगी कनो तौबा कंट्री अमनी खोले अदुदा ओइन ओंथोक्रेब अदुदना इरान से पुरा मुथतबा यारोय काय करीदा हुजिक हाना हायरमेसे न्यूक्लियर खुलाई लेइ कायना हायरमेबा न्यूक्लियर खुलाई द हुजिकति थुगाइगरे खोटक्रे मो हायरे अदु थुगाइग्रमनिना हुजिकति करीदा ओंथोरे रिलीजन द ओंथोरे को अदुदा ओंथोरे अदे बोम पंखा थादा हौरे मिचम करी करा सोअन हौरे सुमाइना चेंज तौबदो आइदि मागी टारगेट वार की मागी टारगेट से चेंज तौबा गोल से चेंज तौ गोल पोस्ट चेंज तौबा हाइ तारे को अदुदा याम तौएबा यूएसए से मसीसिना अखो इंडिया दा करी सोअनी अदुदुगी मतांग दनी को इम्पोर्टेंट ओइसे पेखाददि इंडिया दा करी सोअन दोइनने ai ngasa habado 9 million hena indian diaspora middle east दा लेइबा को habadi masisina kada 9 million sina akoida kari pirake hara kanda at least yamdrabada 1.2% of the India's GDP pa matamdadi mapalongi income to su yawi ko
ꯍꯥꯏꯗꯤ ꯑꯗꯨꯗꯨꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯁꯦ ꯃꯁꯤꯁꯦ ꯁꯤꯁꯤꯗ ꯏꯐꯦꯛ ꯇꯧꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯏꯐꯦꯛ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥ ꯍꯥꯏꯁꯦꯀꯣ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ 9/11ꯒꯤ ꯃꯇꯨꯡ ꯏꯟꯅ 9/11 ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ USA ꯗ 9/11 ꯇꯧꯒꯤꯗꯅꯀꯣ 9/11ꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯔꯣꯔꯤꯖꯝꯁꯦ ꯃꯁꯤꯁꯦ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ UN ꯔꯤꯖꯣꯂꯨꯁꯟ ꯁꯥꯏꯟ ꯇꯧꯅꯈꯤꯕ UN ꯔꯤꯖꯣꯂꯨꯁꯟ 2001ꯗꯀꯣ 2001ꯗ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨꯒꯤ ꯔꯤꯖꯣꯂꯨꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯖꯣꯂꯨꯁꯟꯁꯦ ꯃꯣꯏ ꯑꯅꯤ ꯁꯨꯏꯀꯣ ꯍꯥꯏꯗꯤ 1368 ꯍꯥꯏꯕ ꯑꯃ ꯁꯤꯗꯩꯁꯤꯗ ꯄꯜꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ 1373 ꯍꯥꯏꯕ ꯑꯃ ꯃꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯥꯌꯣꯛꯁꯤꯗ ꯋꯥꯔ ꯑꯣꯟ ꯇꯦꯔꯔꯁꯦ ꯃꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯦꯕ ꯀꯣ ꯋꯥꯔ ꯑꯣꯟ ꯇꯦꯔꯔ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯛꯑꯦ ꯋꯥꯔ ꯑꯣꯟ ꯇꯦꯔꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯒꯤ ꯀꯔꯤ ꯂꯥꯛꯑꯦ ꯀꯅꯥ ꯂꯥꯛꯑꯦ ISAF ꯂꯥꯛꯑꯦ ISAF ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯂꯥꯏꯟꯁ ꯅꯠꯇꯦ ꯑꯦꯁꯤꯁꯇꯦꯟꯁ ꯐꯣꯔꯁ ꯃꯁꯤꯁꯤꯅ ꯀꯔꯤ ꯌꯥꯎꯔꯦ ꯃꯁꯤꯗꯩꯁꯤꯗ NATO ꯌꯥꯎꯔꯅꯤ ꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯇꯣꯞꯄ ꯐꯣꯔꯁ ꯅꯥꯇꯣꯅ ꯂꯤꯠ ꯇꯧꯕ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯁꯤꯁꯤꯅ ISAFꯁꯤꯅ ꯀꯅꯥꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯥꯟ ꯇꯧꯁꯜꯂꯦꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯀꯣ ꯈꯪꯒꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯁꯦ ꯄꯥꯃꯨꯛ ꯃꯨꯊꯠꯀꯗꯕꯅꯤ 9/11ꯒꯤ ꯃꯇꯨꯡꯁꯤꯗꯅꯤꯀꯣ ꯑꯗꯨ ꯃꯨꯊꯠꯀꯗꯕꯅꯤꯅ ꯔꯤꯖꯣꯂꯨꯁꯟ ꯑꯅꯤ ꯄꯥꯁ ꯇꯧꯔꯦꯕ ꯔꯤꯖꯣꯂꯨꯁꯟ ꯑꯅꯤꯁꯤꯅ ꯃꯇꯨꯡ ꯑꯣꯏꯔꯀꯥꯟꯗ ISAF ꯁꯤ ꯁꯦꯝꯃꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯁꯤꯁꯇꯦꯟꯁꯤꯗ NATOꯁꯤ ꯌꯥꯎꯔꯦꯀꯣ USA UK ꯖꯔꯃꯅꯤ ꯂꯣꯏ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯗꯩꯗ ꯑꯗꯨꯒ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯦꯇꯦꯛ ꯇꯧꯔꯦꯕ ꯑꯗꯨꯒ ꯀꯔꯤ ꯐꯪꯒꯦꯕ ꯍꯧꯖꯤꯛꯇꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯦꯔꯣꯔꯤꯖꯝ ꯃꯨꯊꯠꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯗꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯑꯗꯨꯝ ꯄꯥꯜꯂꯒ ꯂꯩꯌꯦꯕ ꯀꯣ ꯇꯦꯔꯣꯔꯤꯖꯝ ꯃꯨꯊꯠꯀꯦꯅ ꯇꯧꯔꯛꯄ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯏ ꯄꯥꯛꯈꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ USAꯒꯤ ꯔꯤꯖꯤꯝ ꯆꯦꯟꯖ ꯇꯧꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯄꯨꯔꯛꯀꯅꯤ ꯑꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯃꯨꯊꯠꯀꯅꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯔꯥꯟꯗ ꯇꯧꯔꯤꯁꯦ ꯏꯔꯥꯟꯗꯅ ꯑꯃꯨꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤꯗꯤ ꯏꯔꯥꯟꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯔꯤꯅꯦꯕ ꯀꯣ ꯃꯣꯏꯗꯤ ꯐꯣꯔꯇ꯭ꯔꯦꯁꯀꯤ ꯇꯥꯏꯞꯇ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯅꯦꯆꯔꯦꯜꯂꯤ ꯏꯔꯥꯟꯁꯤꯗꯤ ꯆꯤꯡꯅ ꯀꯣꯏꯁꯜꯂꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯊꯨꯒꯥꯏꯕꯐꯥꯎ ꯉꯝꯃꯣꯏꯕ ꯈꯣꯡ ꯂꯥꯝꯕꯤ ꯆꯪꯉꯛꯑꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯦꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯃꯥꯏꯊꯤꯕꯁꯦ ꯁꯨꯃꯥꯏꯅ USAꯅ ꯃꯥꯏꯊꯤꯕꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏꯊꯤꯕ ꯐꯪꯒꯅꯤꯕꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥ ꯍꯥꯏꯁꯦ USAꯒꯤ ꯁ꯭ꯇꯦꯞꯁꯦ ꯌꯥꯝꯅ ꯂꯥꯟꯕ ꯁ꯭ꯇꯦꯞ ꯑꯃꯅꯤ ꯁꯤꯅꯦꯕꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯁꯤꯗꯩꯁꯤꯗꯀꯣ ꯑꯗꯨꯅꯤ ꯏꯔꯥꯛꯇꯁꯨ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯦ ꯏꯔꯥꯛꯇꯁꯨ ꯑꯦꯇꯦꯛ ꯇꯧꯔꯤꯗꯤꯀꯣ ꯂꯥꯏꯛ ꯏꯔꯥꯛꯇꯗꯤ ꯁꯤꯒꯤ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃꯁꯨ ꯍꯥꯏꯗꯤ ꯏꯔꯥꯛꯇꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤ ꯋꯥꯔ ꯑꯣꯟ ꯇꯦꯔꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯛꯁꯦ ꯀꯩꯅꯣ ꯁꯗꯥꯝ ꯍꯨꯁꯦꯟ ꯂꯩ ꯑꯗꯨ ꯇꯧꯋꯦ ꯃꯣꯏꯗ ꯋꯤꯄꯟ ꯑꯣꯐ ꯃꯥꯁ ꯗꯤꯁꯇ꯭ꯔꯛꯁꯟ ꯍꯥꯏꯗꯤ ꯋꯤꯄꯟ ꯑꯣꯐ ꯃꯥꯁ ꯗꯤꯁꯇ꯭ꯔꯛꯁꯟ ꯂꯩ ꯀꯣ ꯑꯗꯨ ꯂꯩ ꯑꯗꯥ ꯂꯩꯅ ꯍꯥꯏꯖꯤꯜꯂꯒ ꯏꯔꯥꯛꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯑꯝꯇ ꯂꯩꯔꯝꯗꯦ ꯁꯗꯥꯝ ꯍꯨꯁꯦꯟꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯝꯇ ꯂꯩꯔꯝꯗꯦꯀꯣ ꯑꯗꯨꯒ ꯏꯔꯥꯛꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯗꯤ ꯗꯤꯁꯇꯦꯕलाꯏꯁ ꯇꯧꯔꯒ ꯊꯝꯃꯝꯃꯤꯗꯨꯅꯦꯕ ꯑꯗꯨꯅ USAꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯨꯝ ꯆꯞ ꯃꯥꯟꯅꯔꯛꯄꯗꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯥꯌꯣꯛꯇ ꯇꯧꯅꯤꯅ ꯍꯥꯏꯔꯒ ꯇꯧꯔꯛꯇꯕꯗꯣ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯁꯨ ꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯥꯔꯇꯤꯀꯜ ꯑꯃꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ IRIS ꯗꯦꯅꯥ ꯍꯥꯏꯅ ꯑꯃ ꯁꯤꯞ ꯑꯃ ꯂꯧꯈꯤꯕꯗꯣ ꯑꯗꯨꯗꯣ ꯀꯩꯅꯣꯗ ꯆꯥꯠ GPT ꯑꯣꯔ ꯑꯩꯈꯣꯏꯒꯤ AI ꯃꯣꯗꯦꯜ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤꯕ AI ꯃꯣꯗꯦꯜꯁꯤꯗ ꯍꯪꯕ ꯃꯇꯝꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯦ ꯅꯣꯠ ꯏꯂꯤꯒꯦꯜ ꯍꯥꯏꯅ ꯍꯥꯏꯒꯠꯂꯛꯑꯦꯕ ꯅꯣꯠ ꯏꯂꯤꯒꯦꯜ ꯃꯁꯤꯁꯦ ꯊꯨꯒꯥꯏꯕ ꯍꯥꯏꯁꯦ ꯏꯂꯤꯒꯦꯜ ꯑꯣꯏꯗꯦꯅ ꯍꯥꯏꯒꯠꯂꯛꯄꯗꯨꯅꯦ AI ꯃꯣꯗꯦꯜꯁꯤꯡꯁꯤ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒ ꯗꯤꯖꯤꯇꯦꯜ ꯃꯣꯗꯦꯜꯁꯤꯡꯁꯦ AIꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯚꯔꯦꯟ AI ꯍꯥꯏꯅ ꯂꯩꯖꯩꯗꯅꯀꯣ ꯁꯣꯚꯔꯦꯟ AI ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ AIꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯤꯗ ꯇ꯭ꯔꯦꯟ ꯇꯧꯖꯕ AI ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ AI ꯑꯌꯥꯝꯕꯁꯦ ꯆꯥꯠ GPT ꯑꯣꯏꯒꯦꯔꯥ ꯀꯣ
ꯑꯗꯒꯤ ꯖꯦꯃꯤꯅꯥꯏꯕꯨ ꯑꯣꯏꯒꯦꯔꯥ ꯀꯣ ꯖꯦꯃꯤꯅꯥꯏꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯒ꯭ꯔꯣꯛꯄꯨ ꯑꯣꯏꯒꯦꯔꯥ ꯃꯣꯏꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯨ ꯑꯦꯁ ꯑꯦꯗ ꯕꯦꯁ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯃꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯗꯦꯇꯥꯗ ꯉꯥꯛꯇꯅꯦꯕ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯗꯦꯇꯥꯗꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯥꯏ ꯑꯥꯔ ꯑꯦꯁ ꯗꯦꯅꯥꯁꯦ ꯇꯣꯔꯄꯦꯗꯣꯅ ꯊꯣꯝꯕ ꯈꯣꯠꯄꯁꯦ ꯁꯦꯜꯐ ꯗꯤꯐꯦꯟꯁꯅꯦ ꯍꯥꯏꯌꯦꯕ ꯁꯦꯜꯐ ꯗꯤꯐꯦꯟꯁꯅꯦ ꯍꯥꯏꯌꯦꯕ ꯀꯔꯤ ꯍꯥꯏꯌꯦꯕ ꯑꯥꯏ ꯑꯥꯔ ꯑꯦꯁ ꯗꯦꯅꯥꯁꯦ ꯌꯨ ꯑꯦꯁ ꯑꯦꯅ ꯇꯣꯔꯄꯦꯗꯣ ꯇꯧꯔꯒ ꯁꯕꯃꯦꯔꯤꯟ ꯇꯧꯔꯒ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯃꯌꯥꯗ ꯑꯥꯏ ꯑꯥꯔ ꯑꯦꯁ ꯗꯦꯅꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯔꯥꯟꯒꯤ ꯁꯤꯞꯇꯨꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯑꯗꯣ ꯁꯤ ꯑꯥꯏ ꯑꯥꯔ ꯑꯦꯁ ꯗꯦꯅꯥꯁꯦ ꯁꯤꯞꯁꯦ ꯂꯨꯞꯍꯟꯈꯤꯕꯁꯦ ꯁꯦꯜꯐ ꯗꯤꯐꯦꯟꯁꯇꯒꯤ ꯂꯨꯞꯍꯟꯈꯤꯕꯅꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯀꯔꯥꯏꯋꯥꯏꯗ ꯂꯨꯞꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯖꯣꯟ ꯀꯔꯝꯕ ꯏꯀꯣꯅꯣꯃꯤ ꯀꯣ ꯏꯀꯣꯅꯣꯃꯤक ꯖꯣꯟ ꯀꯔꯝꯕ ꯀꯩꯅꯣꯒꯤꯗ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯏꯀꯣꯅꯣꯃꯤक ꯖꯣꯟꯗꯅꯦꯕ ꯂꯨꯞꯍꯜꯂꯤꯁꯦ ꯑꯥꯏ ꯑꯥꯔ ꯑꯦꯁ ꯗꯦꯅꯥꯁꯦ ꯀꯔꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯌꯟ ꯔꯤꯖꯟꯗꯁꯨ ꯑꯣꯏꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯁꯨ ꯌꯥꯝ ꯅꯛꯅꯔꯦ ꯑꯗꯒꯤ ꯑꯥꯏ ꯑꯥꯔ ꯑꯦꯁ ꯗꯦꯅꯥꯁꯤꯗꯤ ꯀꯩꯅꯣꯗꯒꯤ ꯂꯥꯛꯆꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯂꯤ ꯀꯩꯅꯣ ꯑꯦꯛꯁꯔꯁꯥꯏꯁ ꯃꯤꯂꯥꯟ ꯑꯦꯛꯁꯔꯁꯥꯏꯁꯇ ꯇꯧꯔꯒ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯋꯥꯔ ꯃꯇꯝꯅꯦꯅ ꯍꯦꯛꯇ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯥꯏꯁꯦ ꯁꯦꯜꯐ ꯗꯤꯐꯦꯟꯁꯅꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯨꯒꯥꯏꯑꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯊꯨꯒꯥꯏꯕꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯦ ꯑꯥꯏꯁꯤꯅ ꯍꯥꯏꯁꯦ ꯃꯗꯨꯗꯣ ꯏꯂꯤꯒꯦꯜ ꯅꯠꯇꯦ ꯍꯥꯏꯒꯠꯂꯛꯑꯦꯕ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯌꯨ ꯑꯦꯁ ꯑꯦꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯑꯦ ꯑꯥꯏꯁꯦ ꯚꯥꯏꯁ ꯇꯨ ꯌꯨ ꯑꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯚꯥꯏꯁ ꯇꯨ ꯌꯨ ꯑꯦꯁ ꯑꯦꯗ ꯚꯥꯏꯁ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯦ ꯑꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯁꯤ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯌꯨ ꯑꯦꯁ ꯑꯦꯗ ꯇꯤꯜ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯣꯚꯔꯦꯟ ꯑꯦ ꯑꯥꯏ ꯑꯃ ꯂꯤꯡꯈꯠꯅꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯁꯥꯖꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯤꯗ ꯇ꯭ꯔꯦꯟ ꯇꯧꯖꯕ ꯑꯦ ꯑꯥꯏꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅ ꯐꯔꯦ ꯁꯤꯅꯦꯕꯀꯣ ꯍꯥꯏꯁꯦꯀꯣ ꯑꯦ ꯑꯥꯏ ꯍꯥꯏꯔꯒ ꯃꯤꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯑꯦ ꯑꯥꯏꯁꯦ ꯗꯤꯄꯦꯟ ꯇꯧꯕꯁꯦ ꯃꯤꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯍꯥꯏꯗꯤ ꯗꯦꯇꯥꯗ ꯇ꯭ꯔꯦꯟ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛ ꯄꯤꯔꯛꯀꯅꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯔꯤꯖꯜꯠ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯄꯤꯔꯛꯀꯅꯤ ꯄꯤꯔꯛꯑꯣꯏ ꯈꯪꯗꯦ ꯁꯤꯅꯦꯕꯀꯣ ꯍꯥꯏꯁꯦꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯀꯣ ꯑꯗꯨꯗꯩꯗ ꯄꯩꯈꯥꯒꯤ ꯑꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯁꯤ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦ ꯑꯟꯀ꯭ꯂꯣꯁ ꯀꯥꯏꯅꯀꯣ ꯑꯟꯀ꯭ꯂꯣꯁꯇꯣ ꯈꯪꯉꯤꯗꯅ ꯑꯗꯒꯤ ꯁꯦꯀꯦꯟ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦꯀꯣ ꯑꯟꯀ꯭ꯂꯣꯁ ꯀꯟꯚꯦꯟꯁꯟ ꯀꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯄꯩꯈꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯀꯣ ꯑꯟꯀ꯭ꯂꯣꯁ ꯍꯥꯏꯁꯤꯀꯣ ꯂꯣ ꯑꯣꯐ ꯗ ꯁꯤ ꯀꯣ UNCLOS ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯂꯣ ꯑꯣꯐ ꯗ ꯁꯤ ꯑꯗꯒꯤ ꯁꯦꯀꯦꯟ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟꯁꯤꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤꯗꯨꯅꯤꯀꯣ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤꯗꯨꯅꯤ ꯑꯟꯀ꯭ꯂꯣꯁꯁꯤꯅ ꯀꯔꯤ ꯇꯧꯔꯦ ꯖꯦꯠꯀꯤꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯖꯦꯠ ꯍꯥꯏꯕ ꯁꯣꯔꯤ ꯖꯦꯠ ꯏꯀꯣꯅꯣꯃꯤक ꯖꯣꯟ ꯀꯣ ꯑꯗꯨꯒꯤ ꯑꯃꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯖꯦꯠ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯖꯦꯠ ꯂꯩꯖꯩ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯋꯥꯇꯔ ꯑꯣꯏꯅ ꯂꯩꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯦꯀꯦꯟ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟ ꯍꯥꯏꯁꯦ ꯂꯥꯟ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯁꯤꯞ ꯑꯃ ꯂꯨꯞ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯂꯨꯞꯄꯤꯕ ꯁꯤꯞꯇꯣ ꯔꯦꯁꯀ꯭ꯌꯨ ꯍꯥꯟꯅ ꯇꯧꯕꯤꯒꯗꯕꯅꯦꯕꯀꯣ ꯋꯥꯔ ꯀꯔꯤ ꯀꯔꯥ ꯀꯩꯝ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯁꯦꯀꯦꯟ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟ ꯍꯥꯏꯁꯦꯀꯣ ꯑꯗꯨꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯄꯥꯎꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯑꯦꯛꯖꯥꯝꯗ ꯍꯪꯕ ꯌꯥꯕꯁꯦꯀꯣ ꯅꯤꯡꯁꯤꯡꯉꯣꯕꯀꯣ ꯁꯤ ꯑꯦꯁ ꯑꯥꯏ ꯑꯥꯔꯒꯤꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯇꯧ ꯂꯩꯔꯦ ꯇꯣꯛꯑꯁꯦ ꯃꯨꯁꯤ ꯔꯤꯚꯔ ꯐ꯭ꯔꯟꯒꯤ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯃꯨꯁꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯔꯤꯚꯔꯒꯤ ꯀꯩꯅꯣꯅꯦ ꯇ꯭ꯔꯤꯕꯨꯇꯔꯤꯁꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯀ꯭ꯔꯤꯁꯅ ꯔꯤꯚꯔ ꯂꯥꯛꯑꯦ ꯁꯤꯗꯩꯁꯤꯗ ꯀ꯭ꯔꯤꯁꯅ ꯔꯤꯚꯔ ꯂꯥꯛꯑꯦ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ ꯂꯥꯛꯑꯅꯤ ꯃꯝꯕꯥꯏ ꯑꯗꯒꯤ ꯄꯨꯅꯦ ꯀꯣ ꯑꯁꯤꯒꯤ ꯃꯇꯣꯟ ꯁ꯭ꯋꯥꯏꯗꯒꯤ ꯂꯥꯛꯑꯅꯤ ꯑꯗꯩ ꯃꯥꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯇ꯭ꯔꯤꯕꯨꯇꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯃꯨꯁꯤ ꯍꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯃꯨꯁꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯂꯪꯒꯅꯥꯗꯒꯤꯅꯦꯕꯀꯣ ꯇꯦꯂꯪꯒꯅꯥꯗ ꯂꯩꯕꯅꯦꯕ ꯀꯣ ꯇꯦꯂꯪꯒꯅꯥ ꯀꯣ ꯃꯨꯁꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯔꯤꯚꯔꯗ ꯇꯦꯂꯪꯒꯅꯥꯗꯒꯤ ꯂꯥꯛꯑ ꯃꯨꯁꯤ ꯔꯤꯚꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯤ ꯔꯤꯚꯔꯁꯦ ꯀꯩꯅꯣꯗꯒꯤ ꯇꯦꯂꯪꯒꯅꯥꯒ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀ ꯑꯅꯤꯒꯤ ꯕꯣꯔꯗꯔꯗꯁꯨ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯃꯨꯁꯤ ꯔꯤꯚꯔ ꯅꯠꯇꯦ ꯀ꯭ꯔꯤꯁꯅ ꯔꯤꯚꯔꯁꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯔꯤꯚꯔꯁꯦ ꯀꯗꯥꯏꯐꯥꯎ ꯁꯟꯗꯣꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯃꯍꯥꯔꯥꯁꯇ꯭ꯔ ꯇꯦꯂꯪꯒꯅꯥ ꯑꯗꯒꯤ ꯀꯔꯅꯥꯇꯀꯥ ꯑꯗꯨꯒ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯃꯣꯏꯁꯤꯡꯁꯤꯅ ꯁꯟꯇꯣꯛꯏ ꯃꯥꯒꯤ ꯂꯦꯐ ꯕꯦꯡꯛꯇꯅ ꯀꯔꯤ ꯀꯔꯤ ꯂꯩ ꯕꯤꯅꯥ ꯚꯤꯃꯥ ꯗꯤꯟꯗꯤ ꯃꯨꯁꯤ ꯀꯣ ꯑꯗꯒꯤ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯤ ꯔꯥꯏꯠ ꯕꯦꯡꯛꯇꯅ ꯀꯦꯅꯥ ꯕꯔꯅꯥ ꯁꯤ
ꯍꯥꯏꯗꯤ ꯈꯔ ꯑꯗꯨꯝ ꯐꯥꯖꯜꯂꯣ ꯑꯩꯒꯤꯗꯤ ꯔꯤꯚꯔꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯁꯦ ꯌꯥꯝ ꯐꯥꯕ ꯉꯝꯗꯦ ꯀꯣ ꯑꯗꯣ ꯐꯥꯖꯜꯂꯣ ꯁꯤꯁꯤꯃ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯒꯤ ꯍꯥꯏꯗꯤ ꯈꯕꯔꯗ ꯌꯥꯎꯔꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯂꯪꯒꯅꯥꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯂꯪꯒꯅꯥꯅ ꯃꯨꯁꯤ ꯔꯤꯚꯔ ꯐ꯭ꯔꯟ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯧꯗꯣꯛꯄ ꯁꯤꯁꯦ ꯇꯦꯂꯪꯒꯅꯥꯅ ꯍꯧꯗꯣꯛꯄ ꯄ꯭ꯔꯣꯖꯦꯛꯅꯦꯕꯀꯣ ꯇꯦꯂꯪꯒꯅꯥꯅ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯣꯖꯦꯛꯁꯤꯅ 55 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯁꯥꯡꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ 55 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯁꯥꯡꯕ ꯃꯐꯝ ꯑꯃ ꯍꯥꯏꯗꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯀꯔꯤ ꯁꯥꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯤꯗꯔ ꯁ꯭ꯄꯦꯁ ꯅꯠꯇ꯭ꯔꯒ ꯁꯣꯞꯄꯤꯡ ꯑꯦꯔꯤꯌꯥ ꯍꯦꯔꯤꯇꯦꯖ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯥꯕ ꯑꯗꯨꯗꯩꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯣꯇꯦꯁ ꯂꯥꯛꯄꯅꯦꯕꯀꯣ ꯄ꯭ꯔꯣꯇꯦꯁ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯩꯗ ꯏꯚꯤꯛꯁꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯩꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯚꯤꯛꯁꯟ ꯇꯧꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯒꯦ ꯁꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤ 55 ꯀꯤꯂꯣꯃꯤꯇꯔꯒꯤ ꯁꯥꯡꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯥꯟꯅꯕ ꯍꯣꯠꯅꯕꯒꯤ ꯏꯚꯤꯛꯁꯟ ꯇꯧꯔꯤꯁꯦ ꯊꯨꯅ ꯇꯧꯔꯛꯄꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯒꯦ ꯏꯚꯤꯛꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯀꯣ ꯑꯗꯨꯅꯤ ꯑꯗꯨꯗꯩꯗ ꯁꯤꯒꯤ ꯃꯐꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯆꯨ ꯑꯆꯧꯕ ꯑꯃꯁꯨ ꯁꯥꯅꯕ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯔꯦꯕꯀꯣ ꯒꯥꯟꯙꯤꯒꯤ ꯋꯥꯔꯜ ꯇꯣꯂꯦꯁ ꯒꯥꯟꯙꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯒꯥꯟꯙꯤ ꯁꯔꯣꯕꯥꯔ ꯍꯥꯏꯅꯀꯣ ꯑꯗꯨ ꯁꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯨꯁꯤ ꯔꯤꯚꯔ ꯐ꯭ꯔꯟꯠ ꯄ꯭ꯔꯣꯖꯦꯛꯁꯦ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯖꯦꯛꯁꯦ ꯌꯥꯝꯅ ꯃꯃꯤꯡ ꯍꯥꯏꯗꯤ ꯄꯥꯎꯗ ꯌꯥꯝ ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯩꯈꯥꯒꯤꯗ ꯈꯪꯕ ꯌꯥꯕꯁꯦ ꯃꯨꯁꯤ ꯔꯤꯚꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯣ ꯑꯗꯨꯗꯨꯃ ꯈꯪꯕ ꯌꯥꯔꯦ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯀꯣ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯀꯣ ꯍꯥꯏꯗꯤ ꯁꯤ ꯃꯨꯁꯤ ꯔꯤꯚꯔꯒꯤ ꯃꯅꯥꯛꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯔꯤꯖꯥꯔꯚꯔ ꯂꯩ ꯍꯥꯏꯔꯒꯗꯤ ꯁꯤꯁꯤꯃꯁꯨ ꯈꯪꯖꯜꯂꯣ ꯃꯂꯥꯂꯥꯅ ꯃꯂꯥꯂꯥꯅ ꯍꯥꯏꯔꯣ ꯀꯣ ꯃꯂꯥꯅ ꯍꯥꯏꯕꯀꯣ ꯃꯂꯥꯅ ꯁꯥꯒꯔ ꯔꯤꯖꯥꯔꯚꯔ ꯀꯣ ꯀꯣ ꯍꯥꯏꯗꯤ ꯑꯥꯔꯇꯤꯐꯤꯁꯦꯜ ꯔꯤꯖꯥꯔꯚꯔꯅꯤꯀꯣ ꯁꯤꯁꯦ ꯂꯩꯌꯦꯕꯀꯣ ꯁꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯨꯁꯤ ꯔꯤꯚꯔꯗ ꯂꯩꯕꯗꯤ ꯅꯠꯇꯦꯀꯣ ꯒꯣꯗꯥꯕꯔꯤ ꯔꯤꯚꯔꯗ ꯂꯩꯕꯅꯤꯀꯣ ꯋꯥꯔꯜ ꯂꯥꯔꯖꯦꯁ ꯃꯜꯇꯤ ꯁ꯭ꯇꯦꯖ ꯂꯤꯐ ꯏꯔꯤꯒꯦꯁꯟ ꯁ꯭ꯀꯤꯝ ꯅꯤꯀꯣ ꯁꯤꯒꯤ ꯔꯤꯚꯔ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯁꯤꯁꯦ ꯀꯥꯂꯦꯁ꯭ꯋꯥꯔꯝ ꯂꯤꯐ ꯏꯔꯤꯒꯦꯁꯟ ꯄ꯭ꯔꯣꯖꯦꯛ ꯑꯅ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯃꯌꯥꯗ ꯂꯩꯕꯅꯦꯕ ꯁꯤꯒꯤ ꯃꯨꯁꯤ ꯔꯤꯚꯔꯁꯤꯁꯨ ꯌꯥꯔꯦꯀꯣ ꯁꯤꯒꯤ ꯁꯥꯒꯔꯁꯤꯃ ꯈꯪꯕꯤꯔꯣ ꯌꯥꯔꯦ ꯑꯇꯩ ꯈꯪꯗ꯭ꯔꯁꯨ ꯌꯥꯔꯦꯁꯦ ꯁꯤꯒꯤ ꯃꯨꯁꯤ ꯔꯤꯚꯔꯁꯤꯃ ꯈꯔ ꯈꯪꯖꯜꯂꯣ ꯀ꯭ꯔꯤꯁꯅ ꯔꯤꯚꯔꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤꯅꯤ ꯂꯦꯐ ꯇ꯭ꯔꯤꯕꯨꯇꯔꯤꯅꯤꯀꯣ ꯄꯩꯈꯥꯗ ꯍꯪꯉꯛꯑꯒꯗꯤ ꯁꯤꯁꯤꯅ ꯀꯦꯀꯝꯒꯤꯅꯤꯗꯅꯀꯣ CAQM ꯀꯣ ꯁꯤꯁꯦ ꯈꯪꯕꯨꯗꯤ ꯈꯪꯉꯝꯃꯅꯤꯗ ꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦꯕ ꯍꯥꯏꯗꯤ ꯀꯃꯤꯁꯟ ꯐꯣꯔ ꯏꯌꯔ ꯍꯥꯏꯗꯤ ꯗꯦꯜꯂꯤꯒꯤ AAPꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯥꯏꯇꯥꯔꯦ AAPꯒꯤ MPꯁꯦ ꯃꯁꯤꯁꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯅ ꯊꯥꯡꯒꯠꯂꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯀꯦꯀꯝꯁꯦ ꯑꯩꯈꯣꯏ ꯑꯣꯇꯣꯅꯣꯃꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯍꯟꯁꯦ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯧꯅꯕ ꯍꯥꯏꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯇꯣꯅꯣꯃꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯍꯟꯁꯦꯅ ꯊꯥꯡꯒꯠꯂꯛꯄ ꯄꯣꯠꯅꯦꯕꯀꯣ ꯌꯥꯔꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯃꯥꯅ ꯀꯦꯀꯝꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯦꯀꯝ ꯍꯥꯏꯁꯦ NCR ꯔꯤꯖꯟꯗ ꯂꯩꯕ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯀꯩꯅꯣ ꯕꯣꯗꯤ ꯑꯃꯅꯤꯀꯣ ꯑꯗꯨꯒꯤ ꯌꯥꯔꯦ ꯄꯩꯈꯥꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯀꯥꯜꯂꯒ ꯄꯥꯔꯦꯀꯣ ꯑꯩꯁꯦ ꯀꯦꯀꯝꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯀꯦꯀꯝꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯔ ꯄꯥꯁꯜꯂꯣ ꯑꯗꯒꯤ ꯏꯖꯔꯦꯜꯁꯦ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯕ ꯂꯦꯕꯅꯟꯗ ꯂꯥꯟ ꯇꯧꯕꯁꯤꯗ ꯃꯥ ꯀꯦꯃꯤꯀꯦꯜ ꯋꯤꯄꯟ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯀꯔꯝꯕ ꯀꯦꯃꯤꯀꯦꯜ ꯋꯤꯄꯟꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯐꯣꯁꯐꯔꯁ ꯀꯣ
ꯍꯥꯏꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯆꯇꯣꯛ ꯑꯃ ꯂꯩꯌꯦꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯋꯥꯆꯅꯀꯣ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯋꯥꯆꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯋꯥꯆꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯋꯥꯆꯅ ꯏꯖꯔꯦꯜꯁꯦ ꯂꯦꯕꯅꯟꯗ ꯕꯣꯝ ꯊꯥꯗꯕ ꯃꯇꯝꯗ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟ ꯁꯤꯖꯤꯟꯅꯩ ꯍꯥꯏꯌꯦꯕꯀꯣ ꯋꯥꯆꯅ ꯀꯣ ꯑꯗꯨꯗꯤ ꯀꯦꯖꯨꯋꯦꯂꯤꯇꯤ ꯌꯥꯝꯃꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯤ 500 almost 500 ꯃꯌꯥ ꯍꯥꯠꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅꯤ white phosphorus ꯀꯣ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯁꯦ white phosphorusꯅꯤꯀꯣ ꯑꯗꯣ ꯃꯁꯤꯁꯤꯅ ꯌꯥꯝ ꯁꯣꯛꯍꯜꯂꯤꯀꯣ white phosphorusꯁꯤꯅ ꯌꯥꯝ ꯁꯣꯛꯍꯜꯂꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯤꯅ ꯕꯣꯝꯅꯤꯀꯣ ꯄꯨꯔꯥ white phosphorusꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ phosphorusꯁꯦ ꯀꯩꯅꯣꯗꯁꯨ ꯁꯤꯖꯤꯟꯅꯩ ꯃꯦꯁꯇꯤꯛꯇ ꯃꯈꯣꯏꯒꯤ ꯃꯦꯁꯇꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯛꯅꯕ ꯁꯨꯃꯥꯏꯅ ꯈꯦꯠꯄꯗꯣ ꯑꯗꯨꯗꯒ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯇꯨꯅꯦꯕ ꯌꯥꯝꯅ ꯏꯁꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯟꯗ ꯏꯒꯅꯥꯏꯠ ꯇꯧꯖꯕ ꯄꯣꯠꯅꯦꯕꯀꯣ ꯐꯣꯁꯐꯔꯁꯁꯦ ꯍꯥꯏꯗꯤ ꯑꯣꯛꯁꯤꯖꯦꯟꯒ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯁ꯭ꯃꯣꯛ ꯌꯥꯝ ꯄꯨꯊꯣꯛꯑꯒꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯌꯥꯗꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯋꯥꯏꯠ ꯐꯣꯔꯁꯁꯦ ꯁꯤꯖꯤꯟꯅꯕ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟ ꯀꯟꯚꯦꯟꯁꯟꯅ ꯌꯥꯗꯦꯕ ꯃꯥꯒꯤ ꯁꯤꯒꯤ ꯋꯥꯏꯠ ꯐꯣꯁꯐꯔꯁꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯕꯀꯣ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟ ꯀꯟꯚꯦꯟꯁꯟ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟ ꯀꯟꯚꯦꯟꯁꯟꯅ ꯌꯥꯗꯦꯕ ꯁꯤꯁꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯀꯩꯀꯥ ꯂꯩꯖꯩꯀꯣ ꯑꯗꯨꯗꯨꯅ ꯌꯥꯗꯦꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯒꯤ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟꯁꯤꯗ ꯕꯥꯏꯑꯣ ꯋꯦꯄꯟ ꯀꯥꯁꯨ ꯈꯔ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯤ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟꯒꯤ ꯃꯔꯛꯁꯤꯗꯁꯨ ꯃꯃꯥꯡꯗꯁꯨ ꯀꯣ ꯍꯥꯏꯗꯤ ꯖꯤꯑꯣꯐꯣꯁꯦꯠ ꯍꯥꯏꯅ ꯑꯃ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯍꯥꯏꯗꯤ ꯂꯧ ꯍꯥꯔꯕꯤꯁꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯋꯥꯏꯠ ꯐꯣꯁꯐꯔꯁꯁꯦ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯉꯦ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯋꯥꯆꯅ ꯏꯖꯔꯦꯜꯁꯦ ꯃꯣꯏ ꯋꯥꯔꯁꯤꯗ ꯀꯔꯤꯅ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯀꯣ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟ ꯀꯟꯚꯦꯟꯁꯟ ꯑꯁꯤ ꯄꯩꯈꯥꯒꯤ ꯑꯣꯏꯅ ꯈꯔ ꯅꯤꯡꯁꯤꯡꯉꯨ ꯌꯥꯔꯦ ꯑꯇꯩ ꯀꯩ ꯅꯤꯡꯁꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯦ ꯈꯪꯗꯦꯅꯦ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ